ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯔꯥ ꯃꯩꯅꯣꯒꯤ ꯗꯨꯀꯥꯟ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯔꯥ ꯃꯩꯅꯣꯒꯤ ꯗꯨꯀꯥꯟ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏ꯫ ꯃꯥꯏꯄꯥꯛꯇꯣ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯒ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯥꯏꯀꯜ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯀꯔꯥꯏꯗꯅꯣ ꯈꯪꯗꯦ ꯊꯣꯝꯖꯤꯜꯂꯨꯔ ꯃꯥꯜꯂꯤ꯫ ꯁꯥꯏꯀꯜ ꯑꯗꯣ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯏꯍꯦ ꯇꯧꯔꯗꯧꯅꯤ, ꯃꯁꯤꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯈꯤꯇꯪ ꯑꯩꯅ ꯌꯨꯝꯗ ꯊꯨꯅ ꯌꯧꯅꯤꯡꯉꯕ ꯁꯥꯏꯀꯜ ꯇꯌꯥꯔ ꯄꯣꯈꯥꯏꯕꯗꯤ ꯈꯪꯗꯦ, ꯆ꯭ꯔꯦꯡ ꯇꯥꯁꯜꯂꯛꯄꯅꯤ ꯈꯪꯗꯦ, ꯄꯦꯜꯂꯕꯒꯤ ꯄꯨꯟꯁꯤꯅꯤꯗ꯫ ꯏꯜꯂꯒ ꯆꯠꯄꯁꯤꯃꯨꯛ ꯇꯟꯕ ꯑꯅꯤ ꯁꯨꯗꯦ, ꯊꯕꯛꯅꯒ ꯋꯥꯔꯨꯕꯅꯦ, ꯅꯣꯡꯅꯒ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯅꯦ, ꯆꯥꯛ ꯉꯟꯇꯥ ꯆꯥꯊꯣꯛꯂꯒ ꯇꯨꯝꯂꯨꯔꯒꯦꯗꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯃꯤꯠꯁꯤꯁꯨꯅꯦ ꯇꯥꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯁꯤꯅꯔ ꯀꯔꯤꯅꯣ ꯍꯦꯛꯇ ꯖꯔ ꯖꯔ ꯃꯝꯁꯤꯜꯂꯛꯏ꯫ ꯃꯆꯤꯟꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯃꯩꯄꯥꯛꯇꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯩꯔꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯇꯥꯔꯤꯕ ꯌꯨꯝ ꯈꯔ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯝꯕꯤ ꯃꯄꯥꯟꯗ ꯗꯨꯀꯥꯟ ꯐꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯃꯤꯡꯅꯤ ꯃꯩꯅꯣ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯩꯅꯣꯒꯤ ꯗꯨꯀꯥꯟ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯀ꯭ꯋꯥ ꯍꯥꯎꯕꯗ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯈꯨꯔꯥ ꯃꯩꯅꯣꯁꯤ ꯍꯧꯖꯤꯛꯐꯥꯎ ꯗꯨꯀꯥꯟ ꯐꯝꯂꯤ ꯃꯥꯜꯂꯤꯅꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯣꯡ ꯇꯨꯞꯄ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯨꯔꯥ ꯀ꯭ꯋꯥ ꯑꯝꯇꯪ ꯇꯞꯄꯤꯔꯛꯎ꯫ ꯃꯩꯄꯥꯛ, ꯀꯩꯅꯣ ꯅꯪ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ? ꯈꯨꯔꯥ ꯑꯩꯗꯤ ꯅꯠꯇꯦ ꯊꯦꯡꯂꯤꯕꯁꯦ, ꯈꯨꯔꯥꯁꯨ ꯊꯦꯡꯉꯝꯂꯤꯕꯁꯤꯗꯤ꯫ ꯑꯩꯕꯨꯗꯤ ꯏꯃꯨꯡꯗ ꯆꯪꯉꯨꯔꯦ, ꯀ꯭ꯋꯥ ꯆꯥꯕꯤꯁꯤꯡ ꯊꯣꯛꯂꯛꯂꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯗꯨꯀꯥꯟꯁꯦ ꯍꯥꯡꯂꯤꯕꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯅꯪꯗꯤ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ? ꯈꯨꯔꯥ, ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯁꯨ ꯊꯦꯡꯅꯤ ꯅꯣꯡꯃꯁꯨ ꯉꯟꯅꯤ꯫ ꯉꯁꯤꯗꯤ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯝꯂꯁꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯉꯝ ꯍꯦꯛ ꯇꯥꯟꯅꯔꯨꯔꯦ, ꯑꯗꯨꯒ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨ ꯈꯨꯔꯥ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯌꯨ꯫ ꯀꯔꯤꯅꯣ? ꯅꯪꯒꯤ ꯍꯧꯅꯕꯤ ꯀ꯭ꯋꯥ ꯃꯔꯨ ꯌꯥꯝꯍꯜꯂꯨ ꯍꯥꯏꯕ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯅꯪꯅ ꯀ꯭ꯋꯥ ꯃꯔꯨ ꯌꯥꯝꯍꯜꯂꯣꯗꯅ ꯀ꯭ꯋꯥ ꯃꯔꯨꯁꯦ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯅꯤ, ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯅꯤ? ꯃꯔꯨꯁꯤꯡꯗꯨꯅ ꯌꯦꯞꯁꯜꯂꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯀꯔꯤ ꯍꯥꯏꯗꯣꯏꯕ? ꯃꯔꯨ ꯌꯥꯎꯍꯟꯕꯤꯔꯅꯨ, ꯃꯅꯥ ꯃꯆꯦꯠ ꯑꯃꯒ ꯍꯤꯗꯥꯛ ꯈꯔꯒ ꯂꯨꯄꯥ 5 ꯊꯥꯗꯔꯕꯒ ꯄꯨꯈꯤꯗꯧꯔꯤꯕ, ꯑꯗꯨꯅ ꯃꯔꯨꯗꯣ ꯍꯥꯞꯄꯒ ꯆꯥꯗꯧꯔꯤꯕ꯫ ꯅꯪ ꯃꯉꯥꯏꯔꯦꯅ ꯁꯤꯡꯉꯤꯁꯤ ꯏꯕꯨꯡꯉꯣ꯫ ꯈꯨꯔꯥ, ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣই ꯄꯥꯜꯂꯨ ꯍꯥꯏꯔꯤꯕꯅꯣ? ꯈꯨꯔꯥ ꯍꯣꯏꯁꯨ ꯁꯨꯃꯥꯏꯅ ꯈꯔ ꯇꯝꯁꯜꯂꯨ꯫ ꯂꯤꯛꯁꯟꯕ ꯂꯧꯁꯟꯕ ꯑꯁꯤ ꯃꯁꯤ ꯁꯣꯏꯗ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯅꯥ ꯈꯨꯟꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤꯅ ꯈꯨꯔꯥ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯉꯣꯟꯁꯤꯗ ꯏꯅꯥ ꯈꯨꯟꯕꯒꯤꯅꯦꯗꯅ ꯃꯔꯝꯁꯤ ꯃꯌꯥꯝ ꯇꯥꯈ꯭ꯔꯕ, ꯅꯪꯂꯥ ꯁꯨꯡꯈꯨꯟ ꯈꯨꯜꯂꯛꯇꯦ꯫ ꯈꯨꯔꯥ, ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯜꯂꯛꯂꯒꯗꯕꯅꯤ, ꯃꯇꯝ ꯉꯥꯏꯌꯨ꯫ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯀꯥꯎꯏ ꯈꯨꯔꯥ꯫ ꯈꯨꯔꯥ ꯍꯣꯏꯒꯤ ꯂꯩꯔꯛꯁꯤꯕꯨ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯁꯝꯗꯨ ꯂꯩꯕꯥꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯆꯠꯂꯤꯗꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯕꯖꯥꯠꯂꯣ? ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤꯅ ꯆꯨꯝꯂꯝꯒꯅꯤ꯫ ꯉꯥꯏꯈꯣꯅꯦ ꯃꯩꯅꯣ, ꯕꯨꯠ ꯅꯨꯄꯤꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯩꯅꯣ ꯃꯥꯜꯂꯤ ꯍꯥꯏꯅꯔꯤꯅꯦ꯫ ꯈꯨꯔꯥꯁꯤꯅ ꯉꯥꯡꯕꯁꯤꯃ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯃꯤꯅꯒ ꯀꯅꯥ ꯉꯥꯡꯅꯕ ꯊꯥꯖꯔꯨꯅꯨ, ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯆꯠꯂꯦ ꯀꯥꯏꯗꯅ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤꯗꯨ ꯐꯥꯒꯦꯗꯅ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯃꯩꯅꯣꯗꯣ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯂꯥꯎꯔꯒ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯌꯦꯡꯂꯝꯕ ꯐꯤꯂꯝ ꯑꯗꯣ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯀꯟꯅ ꯂꯩꯈꯠꯇꯨꯅ ꯃꯈꯥ ꯆꯠꯊꯍꯧꯔꯤ꯫ ꯃꯩꯄꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯗꯨꯅ ꯀ꯭ꯋꯥꯗꯣ ꯌꯣꯝꯁꯤꯜꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯁꯥꯏ ꯃꯩꯅꯣꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯂꯦ, ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯁꯥꯇꯤꯟ ꯄꯥꯏꯔꯒ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯈꯟꯖꯩ, ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯁꯤꯗ ꯇꯨꯝꯃꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ
ꯇꯟꯗꯦꯗꯀꯣ ꯀꯜꯂꯤꯗꯀꯣ ꯍꯦ ꯅꯤꯁꯥꯒꯤ ꯃꯌꯥꯏ ꯀꯜꯂꯤ ꯃꯇꯣꯝꯇ ꯉꯥꯡꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯆꯨꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯊꯣꯡꯒꯥꯜꯅꯦꯅ ꯇꯧꯔꯤꯕꯁꯤꯅꯅꯦ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯀꯦꯅ ꯈꯟꯕꯁꯤ ꯈꯟꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯇꯧꯋꯤꯗꯅꯁꯦ ꯅꯥꯄꯤ ꯃꯌꯥꯝꯁꯤꯅ ꯈꯨꯕꯣꯝ ꯀꯔꯤꯌꯣ ꯏꯁꯤꯡꯗꯒ ꯆꯣꯠꯂꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯃꯁꯤ ꯊꯕꯛꯁꯨ ꯂꯣꯏꯔꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯑꯃꯨꯛꯇꯪ ꯐꯥꯟꯗꯠꯇꯕ ꯌꯥꯔꯔꯣꯏ ꯃꯁꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯩꯄꯥꯛꯇꯣ ꯆꯪꯉꯛꯂꯤ ꯁꯨꯃꯥꯡꯗꯒꯤ ꯁꯪꯒꯣꯏꯗ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯈꯠꯂꯝꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯥꯔꯤꯕ꯭ꯔꯣ ꯍꯩ ꯅꯨꯡꯉꯣꯟꯕꯤ ꯍꯩ ꯑꯩ ꯂꯥꯛꯑꯦ ꯊꯣꯡ ꯍꯥꯡꯉꯨꯁꯦ ꯃꯩꯄꯥꯛꯅ ꯀꯧꯔꯤꯕꯗꯣ ꯇꯥꯔ ꯃꯥꯜꯂꯤ ꯅꯨꯡꯉꯣꯟꯕꯤꯗꯣ ꯊꯣꯡ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯉꯟꯗꯕꯩꯅꯤ ꯁꯦ ꯁꯤ ꯄꯥꯏꯁꯜꯂꯨ ꯍꯣ ꯉꯟꯗꯕꯩꯅꯦꯕꯨꯗꯤ ꯈꯪꯉꯤ ꯉꯟꯂꯛꯇ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯣ ꯍꯥꯏꯖꯕ ꯃꯔꯝ ꯍꯥꯏꯕꯕꯨ ꯊꯕꯛꯇꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯁꯨꯔꯁꯤ ꯂꯣꯏꯁꯟꯕ ꯑꯃ ꯅꯥꯏꯊꯣꯛꯂꯝꯂꯁꯦ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯍꯦꯛ ꯂꯣꯏꯁꯟꯕ ꯅꯥꯏꯊꯣꯛꯂꯨꯔꯦ ꯍꯌꯦꯡ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯃꯨꯛ ꯊꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯁꯦ ꯀꯥꯟꯗꯦꯁꯦ ꯏꯁꯥꯒꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯗꯥꯎꯅ ꯌꯥꯔꯤꯁꯨ ꯁꯥꯏꯀꯜꯗꯣ ꯄꯣꯛꯈꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯗꯨ ꯑꯃꯨꯛ ꯐꯣꯠꯂꯨꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯦ ꯍꯌꯦꯡ ꯄꯦꯜꯂꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯁꯥꯏꯀꯜꯕꯨ ꯄꯣꯛꯈꯥꯏꯕ ꯅꯥꯏꯕ꯭ꯔꯣ ꯍꯥꯏꯕꯨꯗꯨꯕꯤ ꯁꯥꯏꯀꯜ ꯄꯣꯛꯈꯥꯏꯔꯦ ꯍꯥꯏꯕꯗꯤ ꯇꯌꯥꯔ ꯄꯣꯛꯈꯥꯏꯔꯦ ꯍꯥꯏꯕꯅꯤꯅꯦ ꯁꯥꯏꯀꯜꯁꯤꯕꯨ ꯀꯔꯤ ꯌꯥꯎꯗꯅ ꯃꯄꯥ ꯀꯅꯥꯅ ꯄꯣꯛꯈꯥꯏꯒꯗꯧꯔꯤꯒꯦ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯁꯥꯏꯀꯜꯅ ꯃꯣꯏꯒꯤ ꯖꯤꯞꯇ ꯊꯣꯝꯖꯤꯜꯂꯒ ꯄꯣꯛꯈꯥꯏꯕ ꯑꯗꯨꯃꯥꯏꯅ ꯄꯣꯛꯈꯥꯏꯗꯧꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯁꯛꯁꯤꯒ ꯆꯠꯂꯣ ꯆꯥꯛ ꯀꯞ ꯊꯤꯔꯨꯆꯣ ꯑꯩꯅ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯖꯥꯠꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤꯗ ꯅꯪꯗꯤ ꯉꯁꯥꯏꯗꯩ ꯀꯩꯗꯧꯔ ꯂꯩꯔꯤꯕ ꯀꯩꯗꯧꯗꯦ ꯐꯣꯟ ꯃꯦꯠꯇꯅ ꯂꯩꯕ꯭ꯔꯣ ꯅꯣꯏꯒꯤ ꯐꯦꯁꯕꯨꯛ ꯍꯥꯏꯕ꯭ꯔꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯗ ꯅꯅꯤꯡꯗꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯐꯩ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯕꯗ ꯀꯔꯤꯒꯨꯝꯕ ꯆꯥꯛ ꯍꯦꯛ ꯂꯣꯏꯔꯝꯗ꯭ꯔꯕ ꯉꯁꯤ ꯅꯨꯄꯤ ꯃꯄꯥꯝ ꯌꯧꯅꯤ ꯉꯁꯤ ꯃꯩꯄꯥꯛꯇꯣ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯐꯨꯔꯤꯠꯀ ꯂꯤꯠꯇꯦ ꯅꯥꯃꯩ ꯇꯥꯈꯠꯂꯒ ꯒꯝ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯇꯤ ꯂꯣꯏꯔꯒ ꯂꯩꯔꯝꯂꯤ ꯃꯩꯄꯥꯛꯅ ꯍꯣ ꯁꯤ ꯐꯩ ꯅꯪ ꯍꯦꯛ ꯂꯣꯏꯔꯝꯗꯕꯗ ꯅꯪ ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯪ ꯅꯄꯥꯝ ꯌꯧꯅꯕ ꯆꯦꯟꯒꯗꯕꯅꯤ ꯅꯪ ꯅꯨꯡꯉꯣꯟꯕꯤꯅ ꯏꯁ ꯃꯁꯤꯕꯨ ꯇꯁꯦꯡꯅꯒ ꯂꯣꯏꯔꯝꯗ꯭ꯔꯣꯅꯦ ꯑꯩꯁꯤꯕꯨ ꯅꯪꯅ ꯏꯄꯥꯝ ꯌꯧꯅꯕ ꯊꯤꯟꯗꯣꯔꯤꯕꯅꯦꯕ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯁꯤ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯂꯦ ꯊꯕꯛ ꯋꯥꯔꯝꯂꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯆꯥꯛꯇꯣ ꯉꯟꯇꯥ ꯊꯣꯡꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗ꯭ꯔꯣ ꯍꯣ ꯆꯨꯝꯃꯦ ꯏꯟꯁꯥꯡꯁꯨ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯁꯤꯠꯂꯦ ꯍꯥꯏꯗꯅꯅꯦ ꯉꯥ ꯄꯤꯔꯝꯕ ꯑꯗꯨ ꯊꯣꯡꯉꯕꯅꯤ ꯏꯁ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯉꯣꯟꯕꯤ ꯑꯃ ꯆꯠꯁꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩꯅꯦ ꯂꯥꯝꯕꯅ ꯑꯃꯨꯛꯇꯣꯏꯕ ꯑꯩꯒꯤ ꯏꯃꯤꯡ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯂꯕꯅꯤ ꯂꯥ ꯁꯦ ꯃꯔꯝ ꯃꯨꯛꯈ꯭ꯔꯕꯁꯤ ꯑꯗꯨꯃꯥꯏꯅ ꯃꯔꯝ ꯃꯨꯛꯂꯗꯤ ꯀꯌꯥ ꯅꯨꯡꯁꯤꯔꯦꯁꯦ ꯑꯩꯅ ꯏꯅꯥ ꯍꯦꯛ ꯈꯨꯟꯕꯒꯅꯦ ꯅꯪꯒꯤ ꯁꯅꯥ ꯁꯥꯕꯤꯅꯤ ꯂꯥ ꯍꯣ ꯏꯅꯥꯗꯣ ꯁꯨꯈꯨꯟ ꯈꯨꯜꯂꯔꯣꯏ ꯑꯗꯨ ꯍꯥꯏꯅꯨꯅꯦ ꯃꯍꯥꯚꯥꯔꯠꯇ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯇꯥꯗ꯭ꯔꯣ ꯂꯜ ꯍꯥꯏꯕꯁꯤꯗꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯗꯅ ꯄꯥꯟꯗꯣꯞ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯟꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯗꯒꯤꯅ 12 ꯐꯝꯕꯗꯅꯤꯗꯅ ꯃꯥꯡꯈ꯭ꯔꯤꯕꯗꯣ ꯃꯁꯥ ꯐꯥꯎꯕ ꯃꯤꯅꯥꯏ ꯑꯣꯏꯈ꯭ꯔꯤꯕꯗꯨꯅꯤ ꯂꯜ ꯍꯥꯏꯕꯁꯤ ꯃꯪꯂꯥꯟꯅꯤꯅꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯁꯨ ꯊꯣꯛ ꯂꯥꯎꯅꯒ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯣꯟꯕꯤꯅ ꯆꯥꯛ ꯊꯤꯅ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯄꯩꯁꯥ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯏꯅꯥꯛ ꯈꯨꯟꯗꯣꯏꯅꯣ ꯈꯨꯜꯂꯒ ꯅꯨꯡꯉꯥꯏꯔꯛꯀꯗꯧ ꯉꯥꯏꯔꯦ ꯈꯨꯟꯗꯣꯔꯤꯕꯅꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯕꯨꯙꯤꯖꯤꯠꯇꯨ ꯃꯥꯅ ꯅꯣꯡꯃ ꯇꯨꯔꯦꯟ ꯃꯈꯥꯗ ꯑꯌꯨꯛ ꯉꯟꯇꯥ ꯃꯥꯏ ꯃꯤꯠ ꯇꯥꯒꯦꯗꯅ ꯀꯨꯝꯕꯗ ꯉꯥ ꯑꯁꯤꯕ ꯑꯃ ꯇꯥꯎꯈꯠꯂꯒ ꯂꯩꯔꯝꯃꯤ ꯉꯥ ꯑꯁꯤꯕꯗꯨ ꯃꯍꯥꯛꯅ ꯂꯧꯁꯤꯜꯂꯒ ꯃꯥꯅ ꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯁꯦꯒꯥꯏꯔꯒ ꯃꯕꯨꯛꯁꯤ ꯌꯥꯝꯅ ꯀꯪꯉꯦꯅ ꯌꯦꯡꯉꯨꯕꯗ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯀꯥꯏꯊꯣꯛꯂꯒ ꯀꯔꯕꯥꯔ ꯇꯧꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯅꯦꯗꯅ ꯃꯌꯥꯝ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯉꯥ ꯑꯁꯤꯕꯒꯤ ꯃꯕꯨꯛꯇ ꯁꯅꯥ ꯌꯥꯎꯋꯦꯒꯨꯝꯕ ꯁꯦ ꯆꯥꯛꯇꯝ ꯆꯥꯊꯣꯛꯑ ꯇꯨꯝꯃꯨꯔꯣꯆꯣ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯕ ꯆꯥꯛ ꯂꯥꯝꯃꯟꯗꯅꯅꯦ ꯅꯃꯤꯡ ꯀꯥꯎꯁꯜꯂꯛꯑꯦ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯀꯔꯥꯏꯗꯅꯣ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯌꯥꯝ ꯄꯨꯁꯜꯂꯛꯑꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯠꯇꯦꯅꯦꯍꯦ ꯑꯐꯕ ꯇꯥꯛꯄꯗ ꯂꯧꯗꯕꯁꯤ ꯅꯨꯄꯤꯅ ꯈꯤꯡꯕ ꯍꯦꯜꯂꯦ ꯁꯦ ꯀꯔꯥꯏꯁꯦ ꯃꯩꯄꯥꯛ ꯅꯨꯡꯉꯣꯟꯕꯤꯅ ꯊꯣꯡꯉꯝꯂꯤꯕ ꯏꯟꯁꯥꯡ ꯑꯗꯣ ꯍꯥꯎꯅ ꯐꯨꯔꯨꯠ ꯆꯤꯡꯈꯠꯇꯨꯅ ꯆꯥꯔꯤ ꯃꯩꯄꯥꯛꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯍꯦꯜꯂꯤꯍꯦ ꯍꯥꯎꯕꯁꯦ
ꯏꯟꯁꯥꯡ ꯍꯥꯎꯇꯦꯒ ꯀꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤ ꯅꯣꯡꯃ ꯑꯃ ꯅꯨꯃꯤꯠꯇꯕꯨ ꯁꯤꯒꯩ ꯁꯣꯟꯒꯗꯕꯅꯦꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯖꯥꯡꯒꯤ ꯃꯍꯥꯎ ꯆꯥꯛꯀꯤ ꯃꯍꯥꯎ ꯆꯣꯡꯊꯣꯔꯛꯀꯅꯤ ꯍꯥꯎꯏ ꯑꯩꯒꯤ ꯅꯨꯄꯤ ꯅꯣꯡꯉꯣꯟꯕꯤꯅ ꯊꯣꯡꯕꯁꯤ ꯃꯣꯔꯣꯛꯄꯨꯗꯤ ꯍꯣꯔꯦꯟ ꯕꯥꯇꯤꯜ ꯂꯝꯖꯦꯟ ꯇꯧꯔꯅꯤ ꯑꯩ ꯈꯪꯖꯔꯦ ꯃꯩꯄꯥꯛꯇꯣ ꯉꯥꯡꯗꯨꯅ ꯆꯥꯛꯇꯣ ꯆꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯉꯣꯟꯕꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯃꯆꯥꯗꯣ ꯏꯃꯥꯅ ꯍꯥꯏꯕꯗꯅꯦ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯕꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯅ ꯍꯦꯟꯅ ꯐꯒꯅꯤꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯁꯤꯡ ꯂꯩꯕ ꯂꯩꯇꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯂꯣꯏꯅꯃꯛ ꯇꯝꯍꯜꯂꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯕꯨꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜꯁꯤ ꯐꯠꯇꯦ ꯍꯥꯏꯗꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯕ ꯊꯕꯛꯁꯤ ꯐꯠꯇꯦ ꯍꯥꯏꯗꯅ ꯇꯝꯁꯨ ꯇꯝꯍꯟꯗꯦ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯑꯅꯥ ꯑꯌꯦꯛꯒꯤ ꯃꯔꯛꯇꯕꯨ ꯑꯣꯏꯔꯣ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯟꯁꯤꯜꯂꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯁꯤ ꯀꯔꯤꯅꯣꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯁꯪꯗ ꯑꯗꯨ ꯌꯦꯡꯕꯗ ꯐꯠꯇꯦ ꯍꯥꯏꯗꯅ ꯃꯗꯨꯗꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨꯅꯦ ꯍꯦ ꯊꯕꯛ ꯇꯧꯕꯗꯗꯤꯅꯦ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯍꯥꯏꯗꯅ ꯆꯦꯟꯅꯔꯤꯅꯦ ꯐꯠꯇꯦ ꯈꯪꯂꯕ ꯊꯕꯛꯇꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯅꯤꯡꯉꯤꯅꯣ ꯈꯪꯗꯦꯅꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯔꯕꯗꯤꯅꯦ ꯊꯕꯛ ꯁꯨꯒꯦꯁꯨ ꯁꯨꯔꯣꯏꯇꯨ ꯑꯗꯨꯝ ꯐꯪꯗꯣꯔꯤꯕ ꯇꯣꯂꯣꯞ ꯐꯪꯗꯣꯔꯤꯕ ꯑꯁꯤꯕꯨ ꯈꯪꯗꯦ ꯍꯣꯏꯅꯦ ꯁꯤꯡꯂꯤꯕꯁꯤ ꯅꯪꯗ ꯉꯥꯏꯔꯦꯅ ꯑꯩꯁꯦ ꯀꯔꯤꯝ ꯈꯪꯗꯕꯅꯦꯕ ꯀꯔꯤꯝ ꯈꯪꯗꯕ ꯑꯩꯈꯣꯏꯗꯤꯁꯦ ꯆꯥꯛ ꯇꯣꯛꯏ ꯍꯧꯒꯠꯆꯔꯒꯦ ꯉꯥꯏꯍꯥꯛ ꯀꯣꯟꯊꯍꯧꯒꯣꯅꯦ ꯑꯩꯗꯤ ꯇꯨꯝꯃꯨꯔꯅꯤ ꯄꯨꯡ 9:30 ꯍꯥꯏꯕ꯭ꯔꯥ 11:30 ꯍꯥꯏꯕ꯭ꯔꯥ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯍꯨꯝꯖꯈꯤꯅꯤ ꯍꯩ ꯃꯩꯄꯥꯛꯇꯣ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯉꯣꯟꯕꯤꯅ ꯍꯩꯃꯥ ꯆꯥꯛꯁꯪꯁꯤꯗ ꯏꯇꯣꯝꯇꯒ ꯍꯨꯟꯇꯣꯛꯑꯝꯃꯤ ꯂꯩꯍꯧꯔꯣ ꯃꯩꯄꯥꯛꯇꯣ ꯆꯠꯈ꯭ꯔꯤ ꯅꯣꯡꯉꯣꯟꯕꯤꯗꯣ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯅꯣꯡꯉꯣꯟꯕꯤꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯆꯠꯇꯦꯅꯦꯍꯦ ꯅꯪꯕꯣ ꯅꯣꯡꯉꯣꯟꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯗꯨꯅ ꯀꯣꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯝꯕꯒꯤ ꯇꯦꯡꯀꯣꯠ ꯑꯗꯣ ꯃꯩꯄꯥꯛꯀꯤ ꯃꯀꯣꯛꯇ ꯇꯥꯡ ꯂꯥꯎꯅ ꯍꯦꯛ ꯊꯥꯏ ꯃꯩꯄꯥꯛꯅ ꯑꯁ ꯍꯩ ꯑꯗꯨꯕꯨ ꯂꯨꯈꯥꯛꯁꯤꯅ ꯑꯩꯉꯣꯟꯒꯤ ꯀꯣꯛꯇ ꯊꯥꯔꯤꯕꯁꯤꯕꯣ ꯍꯣ ꯈꯪꯍꯜꯂꯗꯤ ꯑꯗꯨ ꯃꯉꯥꯏ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯆꯠꯈ꯭ꯔꯗꯥꯏꯅꯦ ꯁꯦ ꯀ꯭ꯋꯥ ꯂꯧꯔꯨꯔꯤꯕ ꯑꯩꯅꯦ ꯉꯁꯤꯒꯤ ꯃꯪꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯅꯦ ꯃꯤꯅ ꯂꯥꯛꯆꯔꯅꯦꯕ ꯃꯪ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯃꯁꯤꯗꯤ ꯅꯨꯡꯉꯣꯟꯕꯤꯗꯣ ꯅꯣꯛꯂꯤ ꯆꯒꯨꯝ ꯆꯒꯥꯏ ꯁꯦꯡꯖꯤꯟꯕ ꯂꯣꯏꯔꯦ ꯑꯗꯨꯗꯨꯒ ꯃꯈꯨꯠ ꯃꯁꯥ ꯅꯤꯡꯊꯤꯅ ꯍꯥꯝꯗꯣꯛꯂꯒ ꯂꯥꯛꯑꯣꯁꯦ ꯀꯩ ꯀꯥꯟꯗꯕꯗ ꯉꯥꯎꯁꯤꯟꯅꯩꯅꯣ ꯈꯪꯗꯦ ꯀꯔꯥꯏ ꯄꯤꯔꯧꯁꯦ ꯋꯥ ꯁꯖꯨ ꯆꯥꯕ ꯂꯥꯂꯣꯛꯁꯨ ꯀꯥꯕ ꯏꯄꯥ ꯏꯄꯨꯒꯤ ꯄ꯭ꯔꯃꯥꯟꯗꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯊꯣꯛꯂꯔꯦ ꯀ꯭ꯋꯥꯁꯨ ꯇꯤꯡꯕ ꯀꯣꯛꯁꯨ ꯅꯥꯕ ꯑꯗꯨꯁꯨ ꯂꯨꯈꯥꯛ ꯇꯦꯡꯀꯣꯠꯅ ꯄꯥꯜꯂꯣ ꯃꯩꯄꯥꯛꯇꯣ ꯉꯥꯡꯗꯨꯅ ꯅꯣꯡꯉꯣꯟꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯃꯩꯅꯣꯗꯣ ꯉꯁꯥꯏ ꯗꯨꯀꯥꯟ ꯐꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥꯗꯣ ꯑꯃꯨꯛ ꯀꯥꯡꯂꯛꯇꯨꯅ ꯗꯨꯀꯥꯟꯗ ꯋꯥꯟꯊꯔꯛꯑꯦ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯕ ꯂꯥꯏꯀꯠꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯩꯄꯥꯛꯇꯣ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯣ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯃꯩꯄꯥꯛꯀꯤ ꯐꯤꯕꯝ ꯑꯁꯦ ꯈꯔ ꯂꯨꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯦꯛ ꯇꯧꯕꯁꯤꯅꯗꯤ ꯌꯥꯔꯣꯏ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯒ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯈ꯭ꯔꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯥꯛꯀꯤ ꯑꯅꯥꯕꯁꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯔꯕꯗꯤ ꯐꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯈꯔ ꯐꯕ ꯑꯆꯧꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯇꯧꯊꯣꯛꯂꯨꯁꯨ ꯍꯥꯏꯔꯛꯂꯕ ꯖꯥꯠꯅꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯂꯨꯄꯥ ꯀꯌꯥ ꯆꯪꯒꯗꯒꯦ ꯍꯪꯉꯨꯕꯗ ꯂꯨꯄꯥ 3.5 ꯆꯪꯒꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯊꯔꯛꯂꯕ ꯖꯥꯠꯅꯤ ꯑꯁꯨꯝꯅ ꯃꯩꯄꯥꯛꯇꯣ ꯃꯍꯥꯛꯀꯤ ꯐꯝꯗ ꯑꯅꯥ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯨꯄꯥ 3.5 ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯄꯨꯊꯣꯛꯄꯗ ꯈꯔ ꯋꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯉꯣꯟꯕꯤ ꯑꯃꯗꯤ ꯃꯩꯄꯥꯛꯇꯣ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯕꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯩꯄꯥꯛ ꯉꯟꯇꯥ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯒꯤ ꯑꯁꯪ ꯑꯃꯥꯟꯗꯨ ꯌꯦꯡꯂꯤ ꯉꯔꯥꯡ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯏꯔꯨꯗ ꯂꯨꯔꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯅꯣꯡ ꯑꯃꯨꯛ ꯇꯥꯊꯣꯛꯄꯁꯤ ꯐꯕꯗꯤ ꯌꯥꯝꯅ ꯐꯕꯖꯥꯠꯅꯤꯗ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯇꯔꯨꯅ ꯎꯔꯦꯗꯅꯁꯦ ꯉꯔꯥꯡ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯈꯤꯕꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯁꯤ ꯎꯅꯥꯅ ꯄꯤꯛ ꯊꯜꯂꯦ ꯃꯁꯤ ꯑꯝꯇꯪ ꯁꯤꯠꯇꯣꯛꯇꯕ ꯌꯥꯗꯦ
ꯃꯩꯄꯥꯛꯇꯣ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯃꯅꯤꯡꯗꯒꯤ ꯁꯨꯞꯆꯤꯠ ꯑꯗꯨ ꯂꯧꯔꯨꯗꯨꯅ ꯁꯤꯠꯄ ꯂꯥꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯣꯟꯕꯤꯗꯣ ꯍꯧꯒꯠꯂꯛꯂꯦ ꯅꯨꯡꯉꯣꯟꯕꯤꯅ ꯍꯧꯒꯠꯂꯛꯄꯗ ꯃꯩꯄꯥꯛꯅ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯁ ꯑꯩ ꯍꯧꯒꯠꯂꯦ ꯈꯪꯂꯤꯕꯅꯤ ꯖꯒꯥ ꯑꯃꯗ ꯂꯩꯁꯟꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯑꯦ ꯅꯪ ꯍꯧꯒꯠꯂꯒ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯖꯒꯥ ꯑꯃꯗ ꯂꯩꯁꯟꯗꯧꯔꯤꯕ ꯍꯥ ꯅꯠꯇꯦꯅꯦ ꯑꯩꯁꯤꯕꯨ ꯅꯪ ꯎꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯑꯁ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯨꯝꯆꯠ ꯊꯦꯡꯅꯔꯤꯕꯗꯨꯕꯨ ꯐꯔꯤꯕ꯭ꯔꯣ ꯁꯨꯝꯆꯠ ꯊꯦꯡꯅꯕꯁꯤ ꯐꯠꯇꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯊꯦꯡꯅꯔꯒꯗꯤ ꯐꯔꯤꯕ ꯍꯥ ꯅꯠꯇꯦꯅꯦ ꯄꯩꯁꯥꯒꯨꯝꯕ ꯊꯦꯡꯅꯔꯒꯗꯤ ꯐꯩ ꯍꯥꯏꯕ꯭ꯔꯣ ꯑꯗꯣ ꯄꯩꯁꯥ ꯑꯣꯏꯅ ꯊꯦꯡꯅꯔꯗꯤ ꯐꯩ ꯍꯥꯏ ꯐꯔꯝꯃꯅꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤꯅꯦ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃ ꯅꯪ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯡꯒꯣꯜꯒꯤ ꯑꯁꯤꯒꯤ ꯎꯈꯣꯛꯇꯦꯅ ꯅꯞꯄꯤꯔꯝꯒꯦ ꯑꯁꯤꯗ ꯍꯦꯛ ꯌꯦꯡꯉꯨ ꯌꯥꯏꯅꯦ ꯑꯗꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯩꯁꯥꯁꯨ ꯆꯪꯉꯦꯗꯅ ꯂꯟ ꯐꯪꯒꯗꯣꯏꯅꯤ ꯌꯥꯎꯔꯛꯄꯗ ꯄꯩꯁꯥ ꯎꯔꯤꯁꯤ ꯐꯠꯇ꯭ꯔꯣ ꯍꯣꯏ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯗꯣ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯅꯤꯅꯕ ꯆꯥꯖꯥꯅꯤ ꯃꯤꯁꯤꯡꯁꯦ ꯃꯤ ꯁꯤꯕꯒꯤ ꯁ꯭ꯋꯥꯔꯠꯀꯤ ꯄꯥꯇꯣꯟꯗꯤ ꯏꯃꯨꯡꯗ ꯄꯨꯁꯟꯕ ꯌꯥꯗꯦꯌꯦ ꯑꯁꯤꯕ ꯃꯤꯗꯨꯒꯤ ꯐꯣꯇꯣ ꯌꯦꯛꯂꯤꯕ ꯄꯩꯁꯥꯗꯨꯗꯤ ꯂꯥꯏꯗ ꯀꯠꯄꯗ ꯂꯥꯏꯅ ꯂꯧ ꯃꯥꯜꯂꯦ ꯍꯣꯏ ꯑꯩ ꯌꯦꯅꯈꯥꯔꯣꯝꯗ ꯑꯣꯏꯅ ꯁꯤꯠꯆꯔꯨꯔꯒꯦ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯒꯅꯦ ꯑꯃꯨꯛ ꯍꯧꯒꯠꯂꯛꯎ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯝ ꯎꯔꯔꯣꯏ ꯃꯩꯄꯥꯛꯇꯣ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯣꯟꯕꯤꯅ ꯃꯥꯒꯤ ꯃꯔꯩꯁꯦ ꯍꯦꯛꯇ ꯃꯍꯥꯔꯣꯠꯂꯗꯧꯅꯤ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣꯗ ꯆꯦꯗ ꯌꯦꯛꯄꯗꯨꯕꯨ ꯑꯁꯨꯝꯅ ꯉꯥꯡꯉꯝꯂꯒ ꯅꯨꯡꯉꯣꯟꯕꯤꯁꯨ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯈꯤꯗꯨꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯍꯥꯏ ꯂꯧꯕꯨꯛꯇꯨ ꯀꯨꯝꯗꯕ ꯀꯨꯏꯔꯦ ꯑꯩ ꯂꯧꯕꯨꯛ ꯉꯥꯏꯍꯥꯛꯇ ꯌꯧꯔꯨꯈꯤꯒꯦ ꯃꯤꯅ ꯍꯥꯏꯕꯗ ꯂꯧꯔꯤꯌꯥ ꯌꯥꯟꯕꯁꯤꯡꯅ ꯂꯧꯔꯤ ꯀꯛꯁꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯑꯩꯉꯣꯟꯗ ꯍꯥꯏ ꯊꯕꯛ ꯂꯦꯞꯄꯤꯉꯩꯁꯤꯗ ꯑꯃꯨꯛꯇꯕꯨ ꯌꯦꯡꯂꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯂꯩꯀꯥꯏꯗ ꯀꯣꯏꯔꯒꯅꯦ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗꯒꯤ ꯍꯧꯔꯛꯄꯗꯨꯅ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯔꯥꯃꯥꯌꯟꯒꯤ ꯋꯥꯔꯤ ꯇꯤꯀꯠꯇꯅ ꯂꯤꯗꯅ ꯂꯩꯕ ꯇꯧꯒꯅꯨ ꯏꯃꯨꯡꯁꯦ ꯃꯤ ꯊꯥꯗꯣꯛꯄ ꯐꯠꯇꯦꯀꯣ ꯑꯩꯕꯨ ꯀꯌꯥ ꯌꯥꯝꯅ ꯆꯠꯊꯣꯛꯄꯅꯦꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯩꯕ ꯆꯠꯂꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤꯅꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯇꯪ ꯆꯥꯁꯤ ꯀꯨꯏꯔꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕꯒ ꯆꯥꯈꯤꯗꯕ ꯆꯍꯤ 110ꯒ ꯅꯨꯃꯤꯠ 9ꯅꯤꯒ ꯄꯨꯡ 3ꯒ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯝꯂꯒꯦ ꯉꯔꯥꯡꯗꯁꯨ ꯏꯃꯥꯅ ꯄꯨꯔꯛꯇꯅ ꯉꯥ ꯆꯥꯔꯤꯗꯨꯕꯨ ꯍꯣꯏꯅꯦ ꯀꯥꯎꯏ ꯑꯗꯨꯗꯤ ꯉꯔꯥꯡꯅ ꯉꯥ ꯉꯁꯤꯅ ꯌꯦꯟ ꯆꯥꯁꯤ ꯌꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯔꯨ ꯃꯟꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯑꯈꯨꯕꯗꯨ ꯁꯨꯞꯆꯟꯗꯅ ꯌꯦꯡꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯍꯣꯔꯦꯟꯗꯤ ꯌꯦꯟꯗꯣ ꯑꯗꯨꯒ ꯉꯧꯁꯤ ꯆꯠꯂꯒꯦꯀꯣ ꯍꯣꯏꯒ ꯍꯥꯏꯗꯦꯃꯤ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯗꯨꯅꯤꯗꯅ ꯃꯩꯄꯥꯛꯇꯣ ꯒꯝ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯀꯨꯝꯈꯤ ꯅꯣꯡ ꯇꯥꯕ ꯑꯗꯨꯗ ꯂꯧ ꯄꯥꯟꯕ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯠꯂꯤꯕꯅꯤ ꯃꯥꯗ ꯅꯠꯇꯦ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨꯅꯤ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯂꯧ ꯄꯥꯜꯍꯧꯗ꯭ꯔꯕꯗꯤ ꯍꯦꯛꯇꯃꯛ ꯏꯁꯤꯡ ꯋꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯧ ꯑꯗꯣ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯟꯗꯛ ꯅꯣꯡ ꯈꯔ ꯇꯥꯕꯁꯤꯗ ꯂꯧꯕꯨꯛꯇ ꯑꯌꯥꯝꯕ ꯀꯨꯝꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯃꯩꯄꯥꯛꯁꯨ ꯇꯥꯔꯤꯕꯅꯤ ꯂꯧꯇꯥꯏꯅꯕꯗꯨꯅ ꯑꯣꯟꯊꯣꯛꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯈ꯭ꯔꯕ ꯂꯧꯔꯤꯌꯥ ꯌꯥꯟꯕꯒꯤ ꯃꯤꯡꯗ ꯂꯧꯔꯤꯁꯦ ꯍꯦꯛꯇꯃꯛ ꯌꯥꯟꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯈꯪꯕꯅ ꯃꯩꯄꯥꯛꯅꯁꯨ ꯀꯨꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯩꯄꯥꯛꯇꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯌꯧꯔꯛꯂꯕꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯧꯔꯤ ꯌꯥꯟꯁꯜꯂꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯂꯧꯕꯨꯛꯀꯤ ꯃꯇꯥꯏꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛꯀꯤ ꯃꯄꯨ ꯑꯗꯨꯗ ꯂꯧ ꯃꯄꯨ ꯑꯗꯨꯗ ꯑꯣ ꯈꯨꯔꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯁꯤꯒꯤ ꯃꯩꯄꯥꯛꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯍꯧꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯅꯪꯍꯧꯗꯦꯗ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯌꯦꯡꯕꯤꯌꯨꯅꯦ ꯂꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯟꯁꯜꯂꯕꯗꯤ ꯂꯧꯔꯤꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯥꯀꯟꯗꯒꯤ ꯌꯥꯟꯁꯜꯂꯛꯑꯣꯅꯦ ꯈꯨꯔꯥꯅꯁꯨ ꯈꯨꯔꯥꯒꯤ ꯌꯥꯟꯁꯜꯂꯛꯑꯣꯅꯦ ꯂꯧꯔꯤꯁꯦ ꯊꯝꯗꯕꯤꯗ ꯄꯨꯡꯄꯥꯛ ꯄꯥꯛꯍꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯂꯧꯔꯤꯌꯥ ꯌꯥꯟꯕꯁꯤꯗꯤ ꯑꯩꯅ ꯌꯥꯟꯕ ꯅꯠꯇꯦ ꯃꯤ ꯅꯦꯛꯑꯒ ꯌꯥꯟꯍꯟꯕꯅꯦ ꯃꯣꯏꯅ ꯈꯪꯒꯗꯅ ꯇꯧꯔꯝꯂ ꯃꯥꯜꯂꯦ ꯍꯌꯦꯡ ꯅꯥꯄꯤ ꯄꯦꯡꯕ ꯃꯇꯝꯗꯅꯦ ꯅꯥꯄꯤꯅ ꯊꯣꯝꯖꯤꯟꯕꯗ ꯑꯗꯨꯝ ꯆꯞ ꯆꯥꯖꯈꯤꯅꯤꯗ ꯇꯧꯅꯨ ꯈꯨꯔꯥ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯝꯕ ꯂꯧꯔꯤꯅꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯗꯨꯒꯅ ꯌꯦꯡꯉꯨ ꯑꯩꯅ ꯑꯁꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯄ ꯈꯨꯔꯥꯎꯅ ꯁꯨꯝ ꯌꯥꯟꯁꯜꯂꯛꯄ ꯇꯧꯕꯤꯅꯨꯀꯣ ꯈꯨꯔꯥ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯇ꯭ꯔꯦꯛꯇꯔ ꯑꯃ ꯄꯥꯏꯔꯒꯅꯦ ꯒꯣꯔꯣ ꯈꯣꯏꯗꯠꯀꯗꯧꯖꯥꯠꯅꯤ ꯑꯗꯨꯒꯅꯦ ꯂꯧꯁꯦ ꯑꯇꯥꯕꯤ
Thô heta dùng cái thứ gì ai cháu là cái nó ê ibung ngô mày pa thắc khá cả si karim ta khang re na ha nati namang galip li bai sibu nakha tha ba ngang ni ta khali bro khora chahi budi yam lam lani ai gi pa bu su ipu bu su halam ba yai ko te ngang ngoi ni ne khara tam kho ai na sarok la di hai sini ei mai pak to yam na saw na pham ru tha tok tu chat khri ma gi lo pa ba du gi loria sing to kari kari tauriba sing yubra amadi kana kana gi sing phatharakpa amadi ma gi daki na kana phatu iba haiduna loria koi bo chatni yeng selari mai pak na tauriba do ahal ladum yeng laga masi gi hek loktai na tanane ai si khuitau chakut labani ma gi nakat se katani ma na ingo da ngang libasi asom thang na kan sing di kanam karim haidi masi ya ngang asi masi numidang thabak kalakpada mi kharani aga phuti khalabadi masi kyaroi ne ngahan wai thang ta ya matame haibani ni maton ta ngarang ngang laga lejingai atopa miyoi kharna su kaidona ba yaro bage hojik laung khri dubo haidun hanglakpada haladuna kaiso tawde mai pa ga se ji lilam urura male dugi khangdana ngonda wa tamimni matam maduda miyoi singadu noklaga mai pa ibu wanang su pangwan kidrawa haibuduni hairam laga chatki mai pak to wa ngangdi ahladu da munna yenglaga ma ki thabab sufam thokpa sukri asam surakpana numidang wairam oiraklabada mahai loina makana khri matamadu da ahlado hojik chu lobuk tagi kadri mai pak su kadri ahladuna khalibana mai pak ne he ka khibaga ma ki loriya se loina ma yang khai gi khalibani madu khanglaba mai pak na mahaksu thabak taw sadana adumak sanglaga leiribani matam masum thengjal lakpa nong mangsil lakpa aduda mai pak na o khura ka khiroidro nong su mangsil lakle hanu thangdu da kai kan da ge lauri yansan base mi ma hippa yanaba gi sangda karigumba tawkhai laklabadi mi du si haina bani ai makajare labuk lairembi mangak jawdabi ma thoi haina bado khura da marai jangjerani adum na harak pada haladuna hai maha chandan nang na ingoda langna ba yabro ha masi mi usitaba masi kiri bani mai pak na hairak padu ta khangning ningsing laktuna mahaksu mai pak ta sawba saraga matung adumak inarakli mai pak su gam mayum jongna ba adumak lakli masigi matung mai pak mayum jorom daida ihe ai si nimisu tar yum da muk changlaga karibu kan tuino yochi masi sigi dukan da tharamagi aduga ai yedo le ru phado male wakal asi khalaga mai pak to manak nakpada leiba dukan lamada makhoi gi thongkal dagi khara chatlaga leiba dukan lamada sinaramle aduga mahak kathelom da parap lakli nong sumakumakup taba haruklabani mai pak to kathelom dagi amu halakli aduga ngasai mahanga thanamba yopak ado paiduna gam mayum lom da lakli matam se numidangi pung 3 makhai muktamak tabada ngairi bani nong mangba nong chibet tabadu raba karino yamna mamli asum lakpana maipak na mukhogi konthong jorom daida tunglom dagi maipak haiduna kaurakpada maipak na kanano haiduna leithok tu yingi kanaso leiramdi maipak na aibu kobro haiduna hanjin hangi kanaso pakum piraktraba aduda hera asum ta kauna bara khangdini asum na haram laga maha konthongnom da adumak sangkhre masigi matung mai pak to mayum jorok labada magi nupina labuk chatpabu adu koibro ai labuk lo yorabani hairak pada mai pak na nang di ke do bugi labuk da chaluri ba ha te labuk lai mangak yaw do thingra badi nang ba kamai to huno haibani da kaino haisiba natini labuk chakhiba nupa ma numit tarabo karak trabadu da ai be yum da sum angobi sadan layu haribro kai chaluri ba ha kadai chaluri bono ba numidang baram ki pai be chaluri bro pera karai digi pai bono marak ta duk tawbagi wani ai bu adugumba da yamna supa ki type ta hey ai ne adugumba ta ngaw ko binati ko ase si paisalo ngasai du koi gi khura pukanga wari khara sanakhibani matugi ahaldo kaino mi tawbani likai mina sune nusidabda loirabani nusidaba singsina khit mahele koina punsi base farene nangbu chakat lokalabro
ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯂꯣꯡꯈꯠꯄꯅꯣ ꯆꯥꯛ ꯑꯃ ꯂꯣꯡꯈꯠꯇ꯭ꯔꯤ ꯂꯣꯡꯈꯠꯂꯨꯔꯗꯅ ꯊꯣꯡꯉꯨꯔꯣ ꯉꯟꯇꯥ ꯆꯥꯔꯒ ꯇꯨꯝꯁꯤ ꯅꯣꯡ ꯇꯥꯔꯤꯁꯤ ꯎꯔꯦꯗꯅ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯡꯉꯣꯟꯕꯤꯗꯣ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯊꯣꯡ ꯊꯥꯛꯅꯅꯕ ꯆꯪꯈ꯭ꯔꯤ ꯃꯩꯄꯥꯛꯇꯤ ꯂꯧꯕꯨꯛ ꯆꯠꯂꯨꯕꯒꯤ ꯃꯁꯥꯗꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯄꯂꯥꯡꯈꯣꯛ ꯃꯈꯣꯡ ꯑꯗꯨꯗ ꯖꯣꯝ ꯆꯥꯝꯊꯣꯛꯂꯤ ꯄꯥꯇꯤꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯗ ꯐꯗꯤ ꯂꯨꯞꯁꯟꯗꯨꯅ ꯃꯁꯥꯗꯣ ꯇꯛꯊꯣꯛ ꯅꯥꯡꯊꯣꯛꯄ ꯇꯧꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯃꯩꯄꯥꯛ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯃꯩꯄꯥꯛꯅ ꯀꯅꯥꯅꯣꯅꯦ ꯑꯩ ꯀꯧꯕ꯭ꯔꯣ ꯑꯗꯨꯝꯅ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯉꯁꯥꯏꯁꯨ ꯊꯣꯡꯀꯥꯜ ꯆꯪꯉꯝꯗꯥꯏꯗ ꯑꯩꯕꯨ ꯀꯧꯔꯛꯏ ꯑꯗꯨꯒ ꯂꯩꯊꯣꯛꯄꯗ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯂꯧꯕꯨꯛꯇ ꯑꯍꯜꯗꯨꯒ ꯈꯔ ꯂꯥꯎꯅꯈꯤꯕꯗꯨꯗ ꯅꯥꯀꯣꯡ ꯑꯁꯤꯗ ꯃꯥꯅ ꯀꯧꯔꯛꯄ ꯑꯣꯏꯅ ꯇꯥꯗꯅ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯪꯅꯒ ꯏꯪꯕꯅꯦ ꯐꯗꯤꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯐꯗꯤꯗꯨ ꯄꯥꯇꯤꯜꯁꯤꯗ ꯌꯥꯟꯁꯤꯟꯈꯤꯕꯗꯥꯏꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔ ꯄꯂꯥꯡꯈꯣꯛꯁꯤꯗ ꯌꯥꯜꯂꯝꯃꯤꯅꯤ ꯀꯅꯥꯅꯕꯨ ꯌꯥꯟꯈꯠꯂꯤꯕꯅꯣ ꯃꯩꯄꯥꯛꯇꯣ ꯏꯁꯩ ꯉꯪꯗꯨꯅ ꯃꯈꯨꯠ ꯍꯥꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯃꯩꯄꯥꯛꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯀꯅꯥꯅꯣꯅꯤ ꯇꯧꯔꯤꯁꯤꯕꯣ ꯍꯨꯏꯒ ꯆꯠꯈꯤꯕꯂꯥ ꯍꯥꯏ ꯀꯥꯂꯨ ꯂꯩꯇꯦꯅ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏꯒꯤ ꯅꯨꯡꯁꯤꯠꯁꯦ ꯑꯁꯥꯕ ꯁꯤꯠꯄꯤꯌꯦ ꯇꯝꯅꯕꯤ ꯀꯩꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯨꯡꯗ ꯆꯪꯍꯧꯔꯒꯦ ꯃꯩꯄꯥꯛꯅ ꯑꯗꯨꯝꯅ ꯃꯈꯣꯡ ꯑꯗꯣ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯗ ꯐꯟ ꯍꯦꯛ ꯆꯣꯡꯈꯠꯈꯤꯕꯒ ꯃꯍꯥꯛꯅ ꯊꯅꯕ ꯄꯥꯇꯤꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯖꯤꯟꯕꯒꯨꯝ ꯄ꯭ꯔꯥꯡ ꯂꯥꯎꯅ ꯇꯨꯈꯤ ꯃꯩꯄꯥꯛꯇꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯗꯨꯅ ꯇꯨꯡꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯄꯥꯇꯤꯜꯗꯤ ꯇꯨꯔꯝꯗꯦ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯩꯄꯥꯛꯇꯣ ꯌꯥꯝꯅ ꯃꯨꯟꯅ ꯄꯥꯇꯤꯜ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇꯣ ꯇꯩꯊꯣꯛꯅ ꯍꯥꯏ ꯉꯁꯥꯏ ꯑꯩꯅ ꯀꯣꯟꯊꯣꯡ ꯆꯪꯉꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯃꯩꯄꯥꯛ ꯑꯗꯨꯅ ꯀꯧꯔꯛꯄꯅꯤ ꯑꯩꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯈꯣꯡ ꯈꯨꯠ ꯍꯥꯝꯂꯤꯉꯩꯗꯁꯨ ꯑꯃꯨꯛ ꯀꯧꯔꯛꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯁꯥꯎꯍꯨꯝ ꯐꯪꯉꯦꯅ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯅꯠꯇꯦꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩꯁꯤꯕꯣ ꯑꯗꯨꯒ ꯑꯩꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯐꯟ ꯆꯣꯡꯈꯠꯄꯗ ꯕꯥꯇꯤꯟꯗꯣ ꯄ꯭ꯔꯥꯡꯅ ꯇꯨꯈꯤꯕꯅꯤ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯅ ꯇꯨꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯃꯤꯒꯤ ꯄꯣꯠ ꯁꯦꯝ ꯂꯩꯋꯥ ꯍꯤꯀꯥꯞ ꯇꯦꯡꯈꯥꯞ ꯇꯧꯔꯛꯂ ꯃꯥꯜꯂꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯣꯟꯕꯤꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯅꯪꯅ ꯈꯪꯆꯣꯡ ꯆꯣꯡꯕꯗꯨꯗꯅꯦ ꯅꯈꯣꯡꯅꯒ ꯊꯦꯡꯉꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯅꯦ ꯄꯥꯇꯤꯜꯗꯨꯕꯨꯗꯤ ꯈꯣꯡꯅ ꯊꯦꯡꯉꯝꯕꯅꯤ ꯌꯥꯔꯦꯅꯦ ꯄꯥꯇꯤꯜꯗ ꯌꯥꯟꯁꯤꯜꯂꯝꯕ ꯐꯗꯤ ꯑꯗꯨꯅ ꯂꯩꯔꯝꯗ꯭ꯔꯒ ꯄꯂꯥꯡꯈꯣꯛ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕꯗꯨꯅ ꯀꯝꯗꯧꯔꯤꯕ ꯑꯗꯨꯁꯨ ꯑꯩꯅ ꯄꯂꯥꯡꯈꯣꯛꯇ ꯌꯥꯟꯁꯤꯜꯂꯒ ꯑꯉꯥꯎꯕ ꯁꯥꯗꯅ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤꯕꯅꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ ꯍꯩꯃꯥ ꯆꯠꯅꯅꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯣ ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯥꯏ ꯇꯤꯟꯅ ꯁꯣꯛꯄ꯭ꯔꯥ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩꯕ꯭ꯔꯥ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯥꯏꯕ ꯑꯃꯗ ꯐꯖꯅ ꯍꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯅꯤ ꯄꯣꯠꯁꯦꯝ ꯂꯩꯋꯥꯅꯤꯒ ꯍꯥꯏꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯕꯨ ꯅꯪ ꯍꯥꯟꯅ ꯁꯤꯔꯒ ꯑꯩꯃꯨꯛ ꯁꯤꯔꯦꯗꯅ ꯆꯠꯊꯣꯛꯑꯗ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯑꯩ ꯍꯥꯟꯅ ꯁꯤꯔꯒ ꯅꯪ ꯀꯩꯗꯧꯒꯦꯒꯦ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯄꯥꯏ ꯅꯥꯝꯃ ꯍꯥꯡꯕ ꯍꯧꯅꯕ꯭ꯔꯥ ꯑꯩꯗꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯇꯥꯗꯨ ꯃꯗꯨ ꯉꯁꯥꯏꯁꯨ ꯂꯧꯕꯨꯛ ꯀꯨꯝꯃꯛꯄꯗ ꯇꯥꯗꯁꯤ ꯍꯟꯗꯛꯇꯤ ꯁꯛꯀ ꯌꯥꯝ ꯐꯖ ꯊꯣꯛꯑꯝꯃꯤ ꯀꯥꯏꯅ ꯇꯧꯔꯛꯏ ꯃꯗꯨ ꯂꯥꯏꯕꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯍꯜꯂꯛꯑꯒꯁꯨ ꯂꯩꯔꯦꯗꯅ ꯉꯁꯤꯅꯦ ꯑꯩ ꯁꯥꯎꯔꯛꯇꯅꯅꯦ ꯑꯩ ꯁꯥꯎꯔꯨꯅꯨ ꯑꯣ ꯅꯪꯅꯅꯦ ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯅꯤꯡꯍꯟꯗ꯭ꯔꯗꯤꯅꯦ ꯁꯨꯡꯆꯩ ꯍꯦꯛ ꯁꯤꯔꯨꯅꯨ ꯑꯩꯁꯨ ꯅꯪ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤꯅꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯈꯤꯕ ꯇꯥꯔꯤꯌꯦ ꯍꯩ ꯏꯟꯖꯥꯡꯗꯨꯗꯤ ꯑꯩ ꯊꯣꯡꯒꯦꯀꯣ ꯃꯩꯄꯥꯛꯇꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯆꯣꯠꯂꯤ ꯃꯥꯜꯂꯤ ꯇꯧꯕꯁꯤꯡ ꯑꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯐꯧꯗꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯣꯟꯕꯤꯅ ꯈꯪꯅꯦꯕ ꯅꯪ ꯃꯣꯔꯣꯛ ꯇꯞꯇꯉꯩ ꯊꯥꯛꯆꯤꯟꯒꯦꯕ ꯑꯩ ꯇꯧꯔꯨꯅꯨꯀꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯩꯄꯥꯛꯇꯣ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜꯗ ꯇꯤꯡꯗꯨꯅ ꯊꯝꯂꯤꯕ ꯊꯧꯔꯤ ꯑꯗꯨꯗ ꯁꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯗꯤ ꯐꯨꯔꯤꯠ ꯆꯣꯠꯂꯤ ꯃꯥꯜꯂꯤ ꯇꯧꯕꯗꯣ ꯌꯥꯟꯁꯤꯜꯂꯒ ꯇꯝꯅꯔꯣ ꯀꯩꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯩꯄꯥꯛꯅ ꯏꯁꯩ ꯉꯪꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯒꯤ
ꯂꯩ ꯆꯕꯨꯜ ꯍꯧꯔꯤꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯩꯄꯥꯛꯅ ꯎꯔꯤ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯍꯩ ꯕꯨꯠꯂ ꯂꯥꯏꯔ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯐꯝꯂꯤꯕꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯅꯠꯇꯦ ꯐꯨꯔꯥ ꯑꯆꯧ ꯑꯆꯧꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗ ꯂꯩꯒꯦꯁꯨ ꯍꯥꯏꯗꯦ ꯑꯗꯒꯤ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯂꯩꯒꯦꯁꯨ ꯍꯥꯏꯗꯦ ꯋꯥꯏꯇꯤꯡ ꯁꯦꯠꯁꯨ ꯃꯌꯥꯝ ꯁꯥꯔꯕꯅꯤ ꯑꯗꯨꯗ ꯂꯩꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯗꯨ ꯀꯩꯗꯧꯔꯤꯅꯣ ꯑꯌꯤꯡꯕꯗꯨꯗꯅꯦ ꯅꯁꯥ ꯅꯔꯛꯅꯕ ꯊꯕꯛ ꯑꯩ ꯑꯃ ꯆꯪꯉꯦ ꯀꯤꯖꯩꯅꯦ ꯀꯤꯖꯩꯅꯦ ꯃꯩꯄꯥꯛꯅ ꯑꯗꯨꯝꯅ ꯆꯪꯈꯤꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯃꯥꯡꯗ ꯆꯕꯨꯛ ꯆꯕꯨꯛ ꯆꯦꯟꯈꯤꯕꯗꯨꯗ ꯃꯩꯄꯥꯛꯇꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯃꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯜꯂꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯍꯨꯏꯗꯣ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯉꯪꯅꯔꯗꯨꯅ ꯆꯦꯟꯈꯤ ꯃꯩꯄꯥꯛꯅ ꯑꯩꯗꯤ ꯚꯨꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯍꯨꯏ ꯑꯣꯏꯔ ꯃꯥꯜꯂꯦꯗꯅ ꯆꯣꯔꯣꯠ ꯍꯥꯕꯨꯡꯒ ꯂꯥꯏ ꯁꯥꯏꯗꯣꯏ ꯇꯧꯏꯗ ꯃꯩꯄꯥꯛ ꯏꯕꯨꯡꯉꯣ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯈꯠ ꯈꯠꯆꯟꯅꯔꯗꯅ ꯄꯣꯅꯥ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯣꯟꯕꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯅꯇꯣꯝꯇ ꯁꯨꯃꯥꯡꯗ ꯂꯥꯎꯔꯨꯔꯤꯕꯗꯨꯅ ꯑꯩꯗꯤ ꯚꯨꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕ ꯑꯗꯨꯒꯗꯤ ꯃꯈꯣꯏ ꯍꯨꯏ ꯆꯤꯡꯅꯕꯒꯤ ꯍꯨꯏ ꯂꯨꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯇꯟꯕꯨ ꯇꯟꯗꯦ ꯀꯔꯥꯏ ꯏꯟꯖꯥꯡꯗꯣ ꯑꯩ ꯊꯣꯡꯒꯦꯁꯦ ꯍꯣ ꯁꯤꯗ ꯂꯩꯔꯁꯤ ꯑꯩ ꯏꯔꯣꯝꯕ ꯇꯛꯈꯥꯏꯔꯛꯂꯒꯦ ꯏꯔꯣꯟꯕ ꯑꯃ ꯌꯥꯎꯕ ꯌꯥꯏ ꯅꯪ ꯌꯥꯏ ꯁꯦ ꯀꯔꯥꯏ ꯉꯥꯏꯈꯣꯅꯦ ꯋꯥ ꯑꯃꯇꯕꯨ ꯍꯥꯏꯒꯦꯅꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯍꯟꯗꯛꯀꯤ ꯐꯤꯔꯣꯏ ꯇꯧꯈꯤꯕ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ ꯀꯅꯥꯅꯣ ꯂꯨꯈꯣꯏꯗꯨꯔꯣ ꯍꯣꯏꯅꯦ ꯂꯨꯈꯣꯏꯗꯣ ꯃꯥꯒꯤ ꯃꯪꯗꯨ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯪꯊꯣꯡ ꯐꯖꯅ ꯂꯣꯜꯂꯝꯗꯦ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯩ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯌꯦ ꯍꯣꯏꯅꯦ ꯃꯗꯨ ꯃꯤꯅ ꯂꯣꯏꯅ ꯍꯥꯏꯅꯩꯅꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗ ꯀꯅꯥꯅꯣ ꯑꯃ ꯃꯨꯁꯤꯟꯃꯨꯟꯅ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯅꯦ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯆꯠꯂꯤꯗꯅ ꯍꯥꯏꯅꯩ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄ ꯃꯤꯁꯤꯡꯗꯒꯅꯦ ꯅꯥꯏꯇꯣꯝꯒ ꯂꯥꯛꯂꯕꯗꯤ ꯆꯠꯂꯤꯕ ꯃꯤꯗꯣ ꯍꯦꯛꯇꯃꯛ ꯀꯧꯔꯛꯑꯦꯅ ꯍꯥꯏ ꯍꯣꯏ ꯑꯁꯦꯡꯕ꯭ꯔꯅꯦ ꯍꯨꯏ ꯃꯤ ꯅꯪꯕꯣ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏ ꯍꯥꯏꯔꯤꯗꯣ ꯂꯨꯈꯣꯏ ꯑꯣꯏꯔꯖꯥꯠꯂꯣ ꯑꯁ ꯑꯣꯏꯔꯝꯃꯣꯏꯗ ꯊꯣꯡꯒꯥꯟꯗ ꯀꯩꯗ ꯃꯣꯏꯒꯤ ꯃꯪ ꯐꯥꯎꯔꯀꯥꯟꯗ ꯀꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯨꯃꯥꯡꯗꯕ ꯀꯃꯥꯏꯅ ꯀꯧꯔꯛꯀꯗꯣꯏꯅꯣ ꯀꯅꯥ ꯈꯪꯅꯤ ꯑꯩꯁꯤ ꯈꯔ ꯄꯪꯉꯤ ꯂꯪꯅꯕ ꯅꯨꯡꯉꯥꯏꯔꯗꯅ ꯁꯨꯝ ꯏꯟꯅꯔꯛꯄ ꯑꯣꯏꯔꯝꯂꯗꯤ ꯑꯁ ꯅꯠꯇꯦꯅꯦ ꯃꯪꯊꯣꯡ ꯍꯥꯡꯉꯦꯗꯣ ꯈꯪꯉꯕꯗꯤ ꯀꯅꯥꯅꯣ ꯃꯥꯏꯕ ꯄꯥꯟꯖꯤ ꯇꯥꯟꯅꯗꯅ ꯀꯣꯛ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯩꯇ ꯑꯣꯏꯕ ꯌꯦꯟ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣꯏꯗꯣ ꯌꯧꯔꯛꯑꯦꯁꯦ ꯁꯤ ꯈꯥꯡ ꯊꯥꯡꯒꯠꯂꯨ ꯑꯁꯨꯝꯅ ꯃꯩꯄꯥꯛꯅ ꯃꯇꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯉꯥꯡꯂꯒ ꯌꯦꯟ ꯑꯗꯣ ꯉꯧꯗꯨꯅ ꯊꯣꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯎꯅꯕ ꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯇꯥꯔꯛꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯄꯥꯛꯅ ꯊꯣꯡ ꯊꯥꯛꯂꯤꯕꯗꯣ ꯂꯣꯏꯔꯛꯂꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯡꯉꯣꯟꯕꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯉꯔꯥꯡꯗꯤ ꯑꯃꯨꯛꯇꯣꯏꯕ ꯉꯥ ꯃꯔꯨꯗꯨ ꯃꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡ 7:30ꯗ ꯇꯣꯛꯀꯗꯕ ꯆꯥꯛꯇꯨ ꯄꯨꯡ 12:30ꯗ ꯇꯣꯛꯏꯗꯅ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ 9:00ల ꯀꯩꯅꯣꯗꯨꯗ ꯇꯣꯛꯇꯥꯏꯅꯦ ꯏꯍꯦ ꯋꯥꯔꯤꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯑꯃꯨꯛꯇꯣꯏꯕ ꯁꯥꯏꯇ꯭ꯔꯝ ꯈꯠꯄꯗꯣ ꯉꯥꯏꯅꯦ ꯇꯠꯇꯔ ꯊꯟ ꯆꯥꯎ ꯅꯪ ꯄꯤꯖꯒꯦ ꯂꯩꯔꯤꯅꯤ ꯑꯩꯅ ꯁꯨꯔꯤꯕ ꯅꯣꯝꯂꯤꯕ ꯇꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒ ꯏꯆꯥꯒꯒꯅꯤ ꯅꯕꯥꯅꯤ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯗꯅꯕ ꯅꯨꯄꯤꯁꯤ ꯊꯤꯔꯤꯕꯅꯤ ꯄꯣꯊꯥ ꯐꯨꯒꯦꯗꯅ ꯂꯧꯕ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯅꯠꯇ꯭ꯔꯁꯨ ꯕꯣꯛꯁꯤꯡ ꯇꯝꯃꯝꯕ ꯌꯥꯏꯅ ꯅꯣꯏꯒꯤ ꯀꯔꯤ ꯇꯥꯏꯗ ꯀꯨꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯍꯣ ꯇꯥꯏ ꯀꯨꯟꯗꯣ ꯍꯥꯏꯕ ꯍꯣꯏꯅꯦ ꯇꯥꯏ ꯀꯨꯟꯗꯣ ꯍꯥꯏꯕ꯭ꯔꯥ ꯃꯣꯏꯒꯤ ꯀꯣꯔꯐꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯇꯝꯃꯝꯕ ꯌꯥꯏꯑꯕ ꯑꯗꯨ ꯇꯝꯃꯝꯕꯗꯤ ꯅꯨꯄꯤ ꯐꯨꯔꯤꯕ ꯀꯥꯡꯕꯨꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯥꯔꯒ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯣ ꯌꯥꯔꯤꯁꯦ ꯀꯣꯛ ꯆꯥꯊꯣꯛꯄꯤꯔꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯑꯩꯕꯨꯗꯤ ꯑꯣꯛꯂꯕꯅꯤ ꯅꯪ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯆꯥꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯊꯕꯛꯇꯨ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯣ ꯊꯕꯛ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯒꯅꯤ ꯍꯥꯟꯅꯒꯤ ꯂꯩꯅꯈꯤꯕ ꯄꯩꯁꯥꯗꯨꯁꯨ ꯍꯌꯦꯡ ꯄꯥꯊꯣꯛꯅꯔꯛꯂꯒꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯄꯩꯁꯥꯁꯤ ꯈꯔ ꯌꯥꯝꯒꯗꯕ ꯃꯥꯜꯂꯤ ꯅꯪꯒꯤ ꯀꯔꯤ ꯂꯩꯁꯦꯕ ꯑꯁ ꯀꯔꯤꯝꯇꯒ ꯂꯩꯈꯤꯒꯨꯝꯁꯤꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯇꯤꯅꯦ ꯄꯩꯁꯥꯗꯣ ꯈꯔ ꯇꯨꯡꯁꯜꯂꯒꯅꯦ ꯀꯔꯤꯅꯣ ꯌꯨꯝꯁꯦ ꯈꯔ ꯁꯦꯝꯖꯤꯟꯕꯔ ꯀꯩꯅꯣꯝ ꯇꯧꯁꯤ ꯌꯨꯝꯁꯤꯁꯨ ꯁꯦꯝꯖꯤꯟꯒꯗꯕ ꯂꯩꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯑꯁꯣꯝꯒꯤ ꯅꯥꯀꯟꯗꯣ ꯅꯣꯡ ꯌꯨꯏ ꯍꯥꯏꯕꯒꯨꯝ ꯇꯧꯗꯥꯏ ꯅꯪꯕꯣ ꯍꯣ ꯌꯨꯕꯩꯅꯤ ꯑꯩꯅꯅꯦ ꯏꯄꯥꯝꯂꯣꯝꯗꯒꯤ ꯏꯄꯥ ꯅꯨꯄꯥꯗꯣ ꯀꯧꯔꯒꯅꯦ ꯆꯦꯔꯪ ꯀꯨꯞꯄ ꯊꯝꯃꯤꯗꯣ ꯃꯗꯨ ꯑꯃꯨꯛꯇꯪ ꯁꯤꯟꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯑꯔꯥꯞꯄꯗꯒꯤ ꯌꯦꯡꯕꯗꯅꯦ ꯃꯌꯥꯡꯒꯤ ꯕꯦꯀꯔꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯐꯔꯦ ꯍꯟꯗꯛ ꯄꯩꯁꯥ ꯐꯪꯕꯁꯤꯗꯅꯦ ꯁꯤꯟꯗꯣꯛꯅꯕ ꯇꯧꯔꯁꯤ
asumna maipak amadi nungonbi wari watai sanaduna chai sing saribta loisilaba matung makoi ni do nungai na tungkhri numit adugi numidangni ahing nongjai chabuk aduda maino taibang pan thadokri maino na taibang pan thadokhiba asida makoi imungi mising yamna nungai na hodi yamna kanna hingnabadi honakhibani adubu mahak layengbada changadoriba lupa lakh taruk taret adudi karaidagi lawruni lupa lakh taruk haibasi magi layengbagi mamalni mabu layengba pugadoriba mafam aduda chathok chachingi bara chabagi khorsa amata yawba natri madu thajallabadi yamdrabada lupa lakh taret nipandi adumak changlaga doribani nongmagi dukal macha ama phamlaga hati hingliba mainoge punsina aduk jamba senpham madudi kadaidagi kuluduna kadaidagi lawruni upai leitraba paisa lejadaba maino adumak thawai mangkhri masigi matung mainogi asiba hakchang nong tabanina mangolda sumanga thangtokpadi yadabanina mangolgi phamelda thangtoktuna thamli mayam su sangli matamado haukhri mathangi ayukni ayuk angan baduda maipak to mamli tawringai matam aduda mahak hagulaktuna mahaki thabak ado adumak chatkhri mahakti maino leikhidra haibase khangmanati nganta adum hagulaga chatkhrebani nongam phum torokpa matamni masidagidi mainogi masa adusu magi haunabi matungina mathau mangam pangthoknunabagi damakta mayam changduna sem sarakli masigi matung mayamna mainogi asiba hakchang ado leikai gi mang aduda poraktuna poloikhri matamaduda hallaman singna hai mamangda lukhoi poloi khibagi magi mangthong phajana akhona thingauda na hainabani ai madu hanta mukti hanagi su kaisu punna thinguna batau matam aduda makoigi thau padariba amaiba aduna yade hanagi adudi kona tawgadabani ngasi poloriba sigina hana thingadabani aduga karigumbada mi poloi khiba matamda mangthong thinghaudraba taragati mangthong thingine haidana thokata thingba yabanati magi matam pungja haiba malai aduna ngasi nini humni leragadi yaragani madu yaudriba fawbadi pak yakhiroi adumna makhoi masen amaga wari watai sanaduna mainogi hakchang ado tumba ngaikhi nungthalgi matamni maipak to mayum lomda halakli aduga magi nupina thongam tharamliba khara ado chari maipak ki nupi nungonbina khangli maino leikhidre haibase adubu maipak na hobe laklaga mahakna hobe chai singchar matung amuk thabak chatkidoribani maramasina nungonbina wafam ado haibaga nanghodi marang adum kawba haibaduni maino do pung 13 khar helakpa 12 tarakpa do aida hobe halaklaga iru kabak ije tholaba matung chak to chari maduki matung da haujik pung ama muk tarakpa ado aida amuk maipak to chatkhrabani masumna tawduna maino leikhidabagi paw maipak hojik phawba tadribani numito matamdi asum thangchalakle matam maduda maipakna magi nupi nungonbida paw chelakli ngasidi mukoi ge thabak anouba ma hawgon numini maramaduna paisa su sengtokle aduna mukoi thabak sufam do oina chak charaklagani nang chak chathoklamlo haiduna mingoda paw pirakli matam maduda nungonbina ma yautrabadi chak chati khangliba matada chak chanadra um leidori malini hoide he mana chanaba suna tabatubu yumbu ni pichaba orini wakala sikhalaga nungonbido maksu chai singthong thangadaba tawkhri numidangi matamni somda maipak to mayam changduna thong thakna honari nungonbi su honari tanja atuta nungonbigi mana kongda maipakna arapadagi yamna kanna karigumba khudong thiba ama nanglabagumna khangkau korokpagumba ma ki wakhal loi karioi tari nungonbido taphom laphang khangde kharanga na maipak to halaklabadi pharkhrani da haiduna puningda ningjaribani aduga yumlai wariba lining thauda maipak to asoi angam jahon biganu haiduna magi mapuroibagi damaktasu khurumlibani asumna tawduna matamto asum thingilaknabada numidangi pung 8 khar helakpa tara tarakpa adwaita maipak to chana thanaba tawriba singadu loiraba matung mayum lomda halakle magi mayum lomda loinama hanakhrabada
नुमिदांगी पुंग तरा खरा हेलक मतम अदाइथा मैपाक तो यू खरा खरा ngauraga cycle ado thौदुन लाक्ले नोंग ताबगी खरगा नानबगा यू ngaurupai खरगा हाइबगा cycle ado thौब ngamdre marmaduna मैपाकना cycle si phaidi खरगा सिगी ब्रेक सिन खदांग दे युंगा सी गाय दुदी फजदी इल्लगा चटपना याई फरनी सिदी मैपाक तो साइकिल दे तपना कुमथरी मंदिलागा दो क्लिंग क्लिंग खिंतुई अदुगा अमुक इंदुना चटप हवी मतम मरुदा मैपाकना खुई खुरा मैनो दु दुकान फमलम लबदे जात्रा अमतंग साइगाई के नुंगोन बिगे असापोसु लैखी के हांगलम मरो जुजी बिसाला नोंग तारादि मादि थोंग दो nganta लोन बनिने मैपाक ना ngang दुन लाक्लिङै अरापदा मैनोगी तुकालना मै ngalibado uri मधु उबदा मैपाकना आइफा हांगी ने खुरा मैनो से सेन तानबदा हिंग तुमद्रे तानसिनु हौजिकि मतमदा सेन याउदुना करिबो तोबु यारिबगी लाइरिकती हैरगा को याउदबा सिंगसिना पैसागी दरकार लैते पुंसी सिदी पैसा न मरु ओइती का कायरन लान तौरिबा जिंगिजु पैसागिनी लान दा हातो नरिबा सिसु पैसागिनी अमागा नुसिनरि सिसु पैसानी अइना ngasi लाउरिबा खोंलिबा तौरिबा सिसु पैसानी कुपना थिजलुबदा पैसागा मरि लोइनमक लैनी मैपाकना अदुमना nganglakpadutta tunglomdagi mani hairakpada मैपाकना कनानो कनासु लेरमदबदुदा मैपाकना ngarang dangsini aingonda nanga laknarisi naril dulladi aigi imangda tholakanu ai kijai chalorage मैपाक तो साइकिल दु गुरों इंदुना लाकपना मैनोगी तुकाल जौसलक्लबदा साइकिल स्टैंड तो हाददुना खामी तुकाल दु चंगसलक्लगा खुरा मैनो हिंदीगा इंग्लिश की ममिंग थोनबा मैनो खुरा मैनो अस इबुंगो नंगदि ngasidi खरा नुंगाइरपा मालिदा ए खुरा थबगा होबा नुमिसिदी सुमाइना हे नुंगाइ हनबी अदो खुरा अचापोट खरगा क्वादो जद्रा खरगा पिबियो ए कइनो इबुंगो जद्रा मतलब अमा पियो हाइबनी जद्रा खरगा पिबियो इने सुनु चफुसना लाइबकुद किलाउ हेन्ना मदिबुं वाखल लाकनिसे खुरा फागी तौनिदा अदो खुरा मरुदी खरा यामनबियो होइने नंगे मरु यामनबियो जिदी आ चाउमबदे दुम हाइरक्लबनी ए खुरा बोय चाउब लाखुरने हाय करिगी लाक्तनी हा चाउमबदा नंग सिबुंगो फखरा फंगांगनिने लाइरिक तु पाइरिबनिने मायामा नंगसे लाइरिक हाइदोरि दना हाइनरिबनी चारुक्लगा नंग बु चलेसिने कमाइ तोइनो खंग्रे तौरिसि खुरा हायुने खुरा ओने नामितो ओतबैनी नखोइगी वाखलदो मोरेंदो सेनसतो लाना पुखिबैनी आइगिदु लाइरिक बाइबन नतिनि खुरा इस तैजोंनि माना लाइरिक पारिबदुबु पाइबा नतिनि आंगा बिसक ओइनो खंगौबदोंना खुरा आइ लोइ खंगौइ लाइरिक तो ओइनो पाइबा नति इनथोकबनि मि खुरा नंगो नोइनो पाइबोइनो उरा माले लाइरिक तो हाइनादिनि इनथोकबनि मि नोइबो याय आसे नंगी क्वादो सिदा लैरे अदुगा से नंगी अचापोट आइदुना सिदा लैरे लायुम जोनो बदुम चखरोको मरक मयादगा हायरगा लैरनु खुरा आई खुरागी पैसा पीद्रि मारिनी यारे हानगी पाकी जुदा तुम हापसलगे ए यादे खुरा ngasidi ai पैसा फंगप नमिनी हानगिसु सेंगदोकनी ngasigisu pigani से खुरा लुपा कुन्नी सी लोय लहोरो आई चले इ कयादनु येंगुने मसे मैपाक तो नुक साइकिल तो अमु इल्लगा लाक्ली खरा इल्लबा मतुंगदा मैपाकना ए खुरादा कइनोम हाइगे तो काउ थुयेदना सिदि असुमना हारगा लैथोरकपदा दुकालदो मै थालमद्रे पुमममी हौजित्ता मै थालहौबा मी लैहौबा दुकालदो मी कनामत लैतबा दुकाल अमगुमना थोंग लोलगा इसिक चिकलंबा अदुदा मैपाकना कइनोने
kai aibu hausikta khura mainudagi aibu kwale rakhiudai acha posule rakhiudai khura thong lo labro maipak na hanjin kauri bado kana su tadi matamar da maipak na kari jore tawrish ai chalo bana phani matamar da nakal dagi phani adum na hairakpada maipak na he kanano mi as mangthong hangdi haibu swai da le da sidi hai talu khoi torokon ai jini ai na shaw labadine ai na shaw da chen je khini ai chen ma ngam di khang ni tro ai hoji yam ka ngau ri ja ni sei di ba ai khu se talu khoi inji ni rakano mang da sat kano ai na di ai jini ai bu yum lak phoro sa khibun phadori bi jala yugi ni sha ka loi halli tawrisi mai pak to ngang duna cycle ado khara thauba yabra yenge haiduna cycle adu da ka khalak laka thauba hori matamru da mahaki train do kra ta khri train ta khibu da mai pak na oh tamnare da na sidi haiduna amutang lauraga cycle lagi kumtharaga cycle ado induna gam chatli matamru da ara padagi oh ibungo mai pak amutang ai khori nangbo haiduna laurak pada mai pak na khura maino gi makhol malida asuma lai thorak pada maino do gam lakli mai pak na khura nati ne khura bu thong lo labro ai bungo thong lo le nang na ai kau khibu da kari hai ge na hang ban lakli bani la nang na than chat pa ki bro khura ki bu gi wanati swai si da talu khoi gi thawai du lei ne ai ngo da ma lakna da na karim ka thai da to ga lei khura ai ki bu di ki di khara ni aduna ai yum phawdang nang bu thin bi ge hadin lakli bani la ai khoi di ne lai tin ga si di ne mawa lawi bu janati laiwa tin wa fa jana khang ba jani nang su laiwa khang ning bro khura kai do wai khang ning oi du ne akhoi di ama matheng chat pani na sugumba talu khu he gumba thingrabadi laiwa sola ka nam tharam ga dori bani ibungo laiwa son ge hairabadi ne kaim ta khalunu se nangna kari gum lairak se chat pada nangna kiraba ko nang lairak se chat pada kibo oi taragadi ne masid aina haiga dori base nang munna tasalu masid tawba ta bani khura kari lewa no ne haisibo kadu no nati hakki isingna isada sai siluga hairaka dori bujalo adugi mathauga mata ta desi kari gum nang lairak se chat pada nang kiraba hoi khura kayunan ki taraba ko le ku da chalo no jumlak phar ga dum chalo as khura gi long da usina ba khura ai gi yum thongang jori yani le haurage le haurage hai bro hoi khura pare le horo asu chalage ko maino do gam tumak chakri matam madu da mai pak na khura maino sidi makhoi gi yum lom da handraduna asongi ai gi nakalom da hankri basna karino khura mai pak na kan kauri bado maino hanna yenglaktre adumak chatkri matam madu da mai pak ngati maino bu kan kauri asum chalam badagi khanghau na maino do mapham marang khangdana mangkhri adumna swai mangki badu da mai pak ti masa do chang law khiduna masa do humang na pi kangi konthong lom da cycle ne kaine godrong chen selakli matamaruta arapadagi tamna jalo hadun lorak pada mai pak to cycle ga to huntuk lam laga ma gudrung chen selakli aduga ma kinu pi nungon bi thong hango haduna kana lauri adumna laur ka chen selak pada ma ki hek mang da musin muba ma sansar ga sien kibu dagi di mai pak to hai ka tana loram laga mihun chengkhat khiduna longda ta duna sumang da laikri mai pak na kana lauram badu da nungon bisu para chen thorak tuna thong hangduna mai pai duna tholak padadi mai pak to sumang da longda ta duna nongmarak ta leiram lei nungon bido ipa pakana chen selak laga mai pak bu kana kauri aduga lekai kana leibage mai pak se keno ma tawkhre haiduna kana lauri adumna nungon bina kana laurak padu da yunon kayon na batara duna chen thorak pada mai pak to sumang da taraga leiramli masigi matung mayam changduna mahakpu imungda pusalakle
ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯇꯨꯅ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯩꯄꯥꯛꯅ ꯈꯨꯔꯥꯃꯩꯅꯣ ꯅꯪꯅ ꯑꯩ ꯄꯨꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯁꯤ ꯑꯩ ꯂꯩꯍꯧꯔꯒꯦ ꯁꯤꯗꯩꯁꯤꯗ ꯂꯩꯍꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯏ ꯑꯗꯨꯒ ꯇꯥ ꯂꯨꯈꯣꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯗꯨꯅ ꯁꯤ ꯌꯥꯔꯣꯏꯕ ꯑꯩ ꯂꯩꯍꯧꯒꯦꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩ ꯆꯤꯡꯈꯠꯂꯤꯁꯤꯕꯣ ꯑꯩ ꯂꯩꯍꯧꯒꯦꯕꯁꯤ ꯃꯩꯄꯥꯛꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯛꯄ ꯑꯗꯨꯗ ꯅꯨꯡꯉꯣꯟꯕꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯥꯒꯤꯁꯦ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤꯗ ꯃꯪꯊꯣꯡ ꯍꯥꯡꯂꯒ ꯂꯩꯔꯤꯕꯅꯤꯅ ꯃꯩꯅꯨꯒꯤ ꯊꯋꯥꯏꯒ ꯂꯨꯈꯣꯏꯒꯤ ꯊꯋꯥꯏ ꯑꯅꯤꯁꯦ ꯋꯣꯛꯅꯔ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯃꯥꯏꯕ ꯄꯥꯟꯖꯤ ꯇꯧꯔꯒ ꯀꯧꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯀꯅꯥꯅꯣ ꯅꯈꯣꯏ ꯈꯔ ꯆꯠꯂꯒ ꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯃꯠꯇꯅ ꯆꯠꯂꯨꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯀꯤꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯦꯔ ꯏꯕꯨꯡꯉꯣ ꯅꯈꯣꯏꯁꯦ ꯊꯣꯛꯅ ꯀꯤꯗꯤꯟꯈ꯭ꯔꯦꯗꯀꯣ ꯐꯔꯦꯁꯦ ꯑꯩ ꯍꯦꯛꯇ ꯆꯠꯂꯨꯒꯦꯁꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯗꯨꯗꯤ ꯏꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯑꯩꯁ ꯊꯧꯅꯥ ꯐꯩꯗ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯊꯥꯅꯤꯜꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯥꯅꯤꯜ ꯇꯞꯅ ꯊꯣꯔꯛꯂꯒ ꯀꯔꯤ ꯂꯩꯔꯕꯒꯦ ꯇꯥꯗ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯑꯗꯨꯁꯨ ꯃꯤꯗ ꯅꯥꯏꯠ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯕꯨꯡꯉꯣ ꯃꯩꯄꯥꯛꯇꯣ ꯁꯨꯝ ꯂꯥꯛꯄꯗ ꯃꯩꯅꯨꯒꯤ ꯊꯋꯥꯏꯒ ꯂꯨꯈꯣꯏꯒꯤ ꯊꯋꯥꯏꯒ ꯑꯣꯛꯅꯔ ꯃꯥꯜꯂꯦ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯒ ꯂꯩꯍꯧꯔꯤꯅꯦ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯥꯛꯂꯒ ꯈꯨꯔꯨꯝ ꯊꯣꯛꯅꯅꯕ ꯇꯧꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯆꯥ ꯄꯨꯖꯥ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯗ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ ꯇꯥꯗꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯌꯦꯡꯂꯒ ꯃꯥꯒꯤꯁꯤꯗꯤ ꯊꯋꯥꯏ ꯑꯗꯨ ꯑꯣꯛꯅꯕꯅꯤ ꯍꯦꯂꯣꯏ ꯑꯗꯨ ꯑꯣꯛꯅꯕꯅꯤ ꯕꯨꯠ ꯑꯣꯛꯅꯕꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯒꯗꯕꯅꯤ ꯇꯥꯗꯅ ꯍꯥꯟꯅ ꯃꯩꯅꯣꯒ ꯂꯨꯈꯣꯏꯒꯒꯤ ꯊꯋꯥꯏ ꯑꯣꯛꯅꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯊꯋꯥꯏ ꯇꯥꯟꯊꯣꯛꯄꯗ ꯆꯪꯒꯗꯕ ꯀꯔꯤꯅꯣꯗꯨ ꯂꯥꯡꯂꯒ ꯑꯗꯨꯝ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯣ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯅꯪꯒꯤ ꯋꯥꯇꯥ ꯑꯁꯤꯗꯤ ꯀꯩꯅꯦꯒꯦ ꯈꯨꯔꯥꯅ ꯑꯎ ꯑꯄꯥ ꯁꯥꯔꯛꯄꯗꯨꯒꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ ꯇꯨꯝꯂꯒ ꯇꯨꯝꯅꯤꯡꯕꯅꯦ ꯊꯥꯅꯤꯜꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈ꯭ರಿ ꯑꯗꯨꯒ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯈꯨꯔꯥ ꯇꯥꯗ ꯑꯩꯒꯤꯗꯤ ꯁꯥꯇꯤꯟ ꯌꯥꯎꯔꯛꯂꯦ ꯏꯕꯨꯡꯉꯣꯁꯤꯒ ꯇꯥꯗꯒꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤꯅꯦ ꯆꯣꯠꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯆꯣꯠꯇ꯭ꯔꯒ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯍꯣꯏꯅꯦ ꯇꯥꯗ ꯍꯣꯏꯁꯨ ꯅꯣꯡ ꯃꯔꯛꯇ ꯂꯥꯛꯂꯤꯕꯅꯤ ꯁꯥꯇꯤꯟ ꯑꯃꯇꯪ ꯇꯨꯞꯂꯛꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯍꯅꯨꯊꯪꯗ ꯌꯥꯝ ꯈꯠꯂꯤꯗ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯍꯣꯕꯦ ꯇꯧꯕꯗꯨꯗ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯅꯪꯅ ꯁꯤꯗꯩꯗ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯋꯥꯅꯤ ꯑꯥꯗꯗꯤ ꯑꯃꯨꯛꯇꯣꯏꯕ ꯏꯕꯨꯡꯉꯣ ꯃꯩꯄꯥꯛꯇꯣ ꯅꯣꯛꯄꯨ ꯂꯥꯎꯕꯨ ꯀꯅꯥꯒꯤ ꯃꯩꯅꯣꯅ ꯆꯤꯡꯉꯦꯕꯨ ꯍꯥꯏꯕꯋꯣ ꯂꯨꯈꯣꯏꯅ ꯆꯤꯡꯊꯔꯦꯕꯨ ꯍꯥꯏꯕꯋꯣ ꯑꯃꯨꯛꯇꯣꯏꯕ ꯀꯨꯝꯍꯩ ꯇꯥꯍꯧꯔꯕꯅꯤ ꯀꯩꯅꯣꯅꯤ ꯈꯨꯔꯥ ꯃꯤꯅ ꯂꯥꯏ ꯑꯣꯛꯅꯔꯒ ꯀꯨꯝꯍꯩ ꯇꯥꯔꯦ ꯍꯥꯏꯕꯋꯣ ꯀꯇꯤ ꯃꯥꯅ ꯇꯧꯔꯤꯗꯨꯕꯨ ꯐꯥꯒꯤꯔꯣ ꯅꯠꯇꯦ ꯃꯥꯒꯤꯗꯨꯕꯨ ꯀꯨꯝꯍꯩꯔꯥ ꯍꯥꯏꯕꯅꯤꯗ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯋꯥꯒꯤ ꯋꯥꯗꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜꯗꯤ ꯆꯥꯛꯄ ꯀꯨꯏꯔ ꯃꯥꯜꯂꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯏꯈꯥꯗ ꯑꯃꯥꯏꯕꯁꯦ 4-5 ꯑꯃ ꯂꯩꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯌꯦꯡꯂꯛꯄ ꯑꯅꯥꯕꯗ ꯐꯈꯤꯕꯁꯨ ꯌꯥꯎꯏ ꯐꯠꯇꯕꯁꯨ ꯌꯥꯎꯏ ꯆꯠꯂꯁꯤ ꯀꯥꯟꯗꯦ ꯇꯥꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯊꯥꯅꯤꯜ ꯂꯦꯕꯦꯜ ꯃꯥꯏꯕꯁꯤ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯎꯄꯨ ꯑꯩꯅ ꯉꯁꯥꯏꯅ ꯊꯥꯅꯤꯜꯁꯦ ꯀꯧꯒꯨꯝꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯔꯥ ꯇꯠꯄꯅꯤ ꯍꯥꯏꯗ꯭ꯔꯣ ꯇꯥꯗ ꯁꯥꯎꯕꯤꯔ ꯃꯥꯜꯂꯦ ꯑꯗꯨ ꯂꯧꯅꯖꯕꯅꯤ ꯆꯠꯅꯕ ꯇꯧꯁꯤ ꯃꯥꯒꯤꯗꯣ ꯍꯧꯖꯤꯛ ꯃꯪꯊꯣꯡ ꯍꯥꯡꯕꯒꯤ ꯃꯪꯂꯥꯏ ꯑꯣꯛꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯅꯣꯔꯃꯦꯜꯗ ꯇꯥꯔꯛꯂꯕꯗꯤ ꯈꯔ ꯐꯩꯗꯅ ꯇꯥꯗꯁꯤꯅꯦ ꯉꯥꯡꯕꯁꯤꯃ ꯃꯥꯏꯕ ꯊꯥꯅꯤꯜ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯒ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯩꯄꯥꯛꯀꯤ ꯃꯅꯥꯛ ꯌꯧꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯇꯤ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯟꯗꯨꯅ ꯑꯩ ꯉꯝꯃꯣꯏ ꯑꯁꯤꯗ ꯎꯁꯤꯗ ꯇꯣꯡꯈ꯭ꯔꯦꯅꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯀꯌా ꯊꯨꯅ ꯀꯥꯔꯤꯕ ꯌꯣꯡꯗꯨ ꯉꯥꯏꯈ꯭ꯔꯦꯅꯦ ꯑꯗꯨꯝꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯃꯥꯏꯕ ꯊꯥꯅꯤꯜꯅ ꯏꯕꯨꯡꯉꯣ ꯃꯩꯄꯥꯛ ꯃꯣꯟꯗ꯭ꯔꯪꯗꯤ ꯐꯖꯅ ꯁꯥꯟꯅꯔꯦꯅꯦ ꯒꯟꯖꯥ ꯊꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯁꯦ ꯅꯈꯨꯠꯇ ꯄꯤꯔꯧꯁꯦ ꯅꯪꯒꯤꯅꯦ ꯃꯤꯍꯨꯟꯗꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯃꯥꯒꯤꯁꯤꯗꯤ ꯑꯐꯕꯒ ꯐꯠꯇꯕꯒꯤ ꯌꯥꯜꯂꯦꯅꯦ ꯊꯋꯥꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ ꯊꯋꯥꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯨꯈꯤꯅꯕ ꯍꯣꯠꯅꯔꯤ ꯆꯤꯡꯊꯦꯛꯅꯔꯤꯅꯦ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ
ꯃꯉꯣꯟꯗ ꯌꯦꯠꯂꯤꯕ ꯇꯤꯌꯦꯠ ꯂꯥꯌꯦꯠꯂꯤꯕ ꯂꯝꯅꯥꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯇꯥꯟꯊꯣꯛꯅꯕ ꯇꯧꯁꯤ ꯏꯕꯨꯡꯉꯣ ꯃꯩꯄꯥꯛ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯏꯕꯨꯡꯉꯣꯁꯤꯗꯤ ꯑꯩꯅ ꯀꯧꯕꯒ ꯈꯨꯝꯗꯦꯅꯦ ꯃꯁꯤ ꯃꯅꯥ ꯌꯥꯝꯅ ꯀꯟꯕꯖꯥꯠꯅꯤꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯇꯥꯌꯦꯟ ꯄꯨꯡꯐꯥꯏꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯈꯔꯗꯪ ꯍꯥꯞꯂꯒ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯛꯎ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯤ ꯃꯔꯣꯟ ꯊꯣꯛꯍꯟꯒꯦ ꯍꯧꯖꯤꯛ ꯃꯥꯏꯕ ꯊꯥꯅꯤꯜ ꯑꯩꯒꯤ ꯃꯃꯤꯡꯒ ꯀꯧꯔꯛꯏꯅꯤꯁꯦ ꯅꯥꯄꯥꯔꯣ ꯑꯩꯁꯦ ꯃꯩꯅꯣꯅꯤꯅꯦ ꯃꯩꯅꯣ ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯀꯧꯅꯦ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤ ꯂꯣꯟ ꯊꯣꯛꯇꯦꯒ ꯀꯥꯏꯗꯅ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯅꯔꯥꯏꯕꯛꯀꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯕꯗꯤ ꯅꯃꯥꯏꯗꯨ ꯂꯨꯈꯝꯗꯣ ꯄꯥꯅꯤꯅꯦ ꯀꯌꯥꯎꯁꯤꯗꯅ ꯉꯥꯡꯉꯤꯅꯣꯅꯦ ꯇꯧꯅꯨ ꯈꯨꯔꯥ ꯃꯩꯅꯣ ꯅꯪꯅ ꯀꯜꯂꯤꯉꯩꯗꯅꯦ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯕꯗꯣ ꯇꯧꯔꯛꯀꯅꯨ ꯇꯥ ꯂꯨꯈꯣꯏꯗꯤ ꯌꯥꯎꯗ꯭ꯔꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯃꯥꯅ ꯄꯨꯈꯤꯕ ꯂꯨꯄꯥ 150 ꯍꯧꯖꯤꯛꯐꯥꯎ ꯁꯤꯡꯉꯝꯗꯦ ꯑꯗꯨꯅꯅꯦ ꯃꯥ ꯂꯥꯏꯔꯕꯛ ꯌꯧ ꯉꯝꯗ꯭ꯔꯤꯗꯣ ꯊꯥꯅꯤꯜ ꯍꯥꯏꯕ ꯃꯤꯔꯨꯈꯥꯛ ꯑꯩꯉꯣꯟꯗ ꯋꯥꯁꯤꯜꯂꯛꯏꯅꯤ ꯅꯪꯒꯤ ꯂꯨꯄꯥ 150ꯗꯨ ꯑꯩꯅ ꯁꯤꯡꯈ꯭ꯔꯤꯕꯗꯨꯗꯤ ꯅꯪꯅ ꯑꯗꯨ ꯁꯤꯡꯉꯨ ꯌꯥꯗꯦꯗꯅ ꯂꯨꯄꯥ 2,940 ꯄꯤꯕ ꯀꯥꯎꯅ ꯌꯦꯟ ꯂꯥꯕ ꯐꯖꯕ ꯄꯨꯈ꯭ꯔꯤꯗꯨꯗꯤ ꯅꯪ ꯆꯥꯈ꯭ꯔꯤꯗꯨꯗꯤ ꯃꯥꯏꯕꯅ ꯌꯦꯟ ꯆꯥꯕꯣ ꯂꯣꯏ ꯍꯥꯏꯗꯣꯔꯦ ꯇꯧꯏꯁꯤ ꯐꯔꯦꯁꯦ ꯃꯩꯄꯥꯛ ꯅꯪ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯌꯥꯝ ꯂꯣꯜꯂꯦ ꯈꯨꯔꯥ ꯁꯤꯗ ꯂꯩꯖꯔꯦ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯀꯔꯥꯏ ꯑꯩ ꯌꯦꯟ ꯆꯥꯏ ꯀꯥꯏꯗꯅ ꯃꯌꯥꯝꯃꯥꯡꯗ ꯍꯥꯏꯗꯣꯔꯛꯈꯣꯗꯅ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯍꯧꯖꯤꯛ ꯄꯨꯁꯤꯜꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯨ ꯂꯨꯞꯂꯒ ꯃꯩꯄꯥꯛꯇ ꯐꯗꯠ ꯀꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯩꯄꯥꯛꯇ ꯅꯪ ꯍꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯜꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯨ ꯅꯕꯥꯅꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯪꯐꯨꯗ ꯐꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯑꯩ ꯁꯤꯔꯦ ꯂꯨꯈꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯅꯪꯒꯜ ꯂꯧꯊꯣꯛꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯃꯨꯛ ꯂꯩꯌꯨꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯄꯪꯐꯨꯗ ꯐꯨꯅꯕꯒꯤ ꯃꯑꯣꯡꯗ ꯃꯩꯄꯥꯛꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯅꯕꯥꯅꯤꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅ ꯇꯧ ꯊꯨꯝ ꯈꯤꯇꯪ ꯄꯨꯊꯣꯔꯛꯎ ꯊꯨꯝ ꯊꯥꯛꯇꯗꯤ ꯌꯥꯔꯔꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯅꯣꯒꯤ ꯈꯣꯟꯖꯦꯜꯗ ꯃꯩꯄꯥꯛ ꯑꯩꯗꯤ ꯍꯜꯂꯒꯦ ꯑꯩꯗꯤ ꯃꯉꯣꯟꯗ ꯆꯪꯅꯤꯡꯗꯨꯅ ꯆꯪꯉꯛꯄ ꯅꯠꯇꯦ ꯂꯨꯈꯣꯏ ꯑꯁꯤꯅ ꯏꯕꯨꯡꯉꯣ ꯃꯆꯥꯁꯦ ꯄꯨꯈꯤꯗꯧꯔꯕꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯂꯝꯖꯤꯡꯕꯤꯔꯝꯕꯒꯤ ꯋꯥꯅꯤ ꯃꯩꯄꯥꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯪꯈꯤꯕ ꯌꯥꯕꯗꯣ ꯑꯩꯕꯨ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯒꯤ ꯃꯥꯅ ꯃꯤꯍꯨꯟꯗꯣ ꯃꯥꯡꯈ꯭ꯔꯤꯕꯅꯤ ꯁꯨꯃꯥꯡꯗ ꯂꯨꯈꯣꯏꯅ ꯂꯨꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯟꯕꯤꯔꯤꯕꯅꯤ ꯃꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤꯅꯦ ꯅꯣꯏ ꯑꯩꯁꯦ ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯀꯣꯡꯕ ꯐꯕꯖꯥꯠꯅꯤ ꯈꯨꯔꯥ ꯃꯩꯅꯣ ꯎꯁꯣꯞꯇ ꯂꯥꯛꯎ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯁꯣꯔꯥꯠꯀ ꯎꯁꯣꯞꯀꯗ ꯂꯥꯛꯎ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯦ ꯅꯪꯒꯤ ꯅꯆꯥ ꯅꯁꯨꯅꯅꯦ ꯎꯁꯣꯞ ꯀꯠꯂꯛꯀꯅꯤ ꯑꯗ ꯂꯥꯛꯎ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯄꯤꯖꯒꯦ ꯉꯁꯤꯒꯤꯗꯤꯅꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯜꯂꯣꯗꯤ ꯍꯜꯂꯣꯗꯅ ꯑꯁꯣꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯑꯃꯥꯏꯕ ꯊꯥꯅꯤꯜꯅ ꯃꯩꯄꯥꯛꯀꯤ ꯃꯁꯥꯗ ꯐꯗꯠ ꯀꯜꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯩꯅꯣꯗꯣ ꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯑꯩꯗꯤ ꯁꯨꯍꯟꯍꯜꯂꯣꯏ ꯑꯩꯗꯤ ꯏ ꯊꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯨꯍꯟꯍꯜꯂꯣꯏ ꯍꯥꯏꯔꯛꯄꯗ ꯊꯥꯅꯤꯜꯅ ꯍꯧꯖꯤꯛꯄꯨ ꯅꯣꯏ ꯅꯄꯥꯗꯒꯤ ꯏ ꯊꯛꯀꯗꯧꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯃꯌꯥꯝ ꯑꯃꯒꯤ ꯌꯦꯟ ꯆꯥꯕ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯅꯪ ꯍꯧꯖꯤꯛ ꯍꯜꯂꯨ ꯌꯥꯗꯕ ꯅꯠꯇ꯭ꯔꯥ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯊꯥꯅꯤꯜꯅ ꯑꯃꯨꯕ ꯂꯪꯁꯨꯠ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯣꯟꯕꯤꯅ ꯂꯪꯁꯨꯠ ꯑꯃꯨꯕꯗꯤ ꯂꯩꯇꯦ ꯑꯉꯥꯡꯕꯗꯤ ꯂꯩ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯊꯥꯅꯤꯜꯅ ꯑꯉꯥꯡꯕꯗꯨ ꯄꯣꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯡꯉꯣꯟꯕꯤꯅ ꯂꯪꯁꯨꯠ ꯑꯉꯥꯡꯕꯗꯣ ꯄꯨꯊꯣꯔꯛꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩꯄꯥꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯃꯩꯄꯥꯛ ꯈꯔ ꯈꯥꯡꯉꯨ ꯏꯕꯣ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯈꯔ ꯈꯥꯡꯕ ꯍꯧꯅꯕꯅꯤ ꯈꯔ ꯈꯥꯡ ꯀꯜꯂꯒ ꯅꯨꯄꯥ ꯃꯆꯥ ꯃꯥꯟꯕꯅꯤ ꯂꯩꯔꯤꯕꯁꯤꯡ ꯍꯧꯖꯤꯛ ꯃꯩꯄꯥꯛꯁꯦ ꯐꯔꯪ ꯆꯣꯡꯉꯛꯀꯅꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯃꯨꯛꯇ ꯅꯝꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯅꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯅꯪꯅ ꯇꯧꯗꯣꯏꯗꯣ ꯑꯩ ꯈꯪꯉꯤꯀꯣ ꯇꯧꯔꯛꯀꯅꯨ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯑꯉꯥꯡꯁꯤ ꯋꯥꯔꯒ ꯇꯣꯛꯀꯅꯤ ꯂꯨꯈꯣꯏ ꯅꯋꯥ ꯂꯧꯗꯦ ꯑꯩꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯄꯥꯛꯀꯤ ꯈꯨꯅꯤꯡꯊꯧ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯔꯤ ꯌꯦꯠꯀꯤ ꯈꯨꯅꯤꯡꯊꯧ ꯑꯗꯣ ꯇꯤꯡꯊꯣꯛꯍꯜꯂꯒ ꯈꯨꯅꯤꯡꯊꯧ ꯑꯗꯨꯗꯒꯤ ꯇꯥꯡ ꯑꯃ ꯍꯟꯊꯔꯒ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯑꯉꯥꯡꯕ ꯂꯪ ꯑꯗꯣ ꯀꯨꯌꯦꯠ ꯌꯦꯠꯁꯤꯜꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯃꯩꯄꯥꯛꯅ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯍꯧꯗꯨꯅ ꯆꯦꯟꯈꯤꯅꯕꯁꯨ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯥꯅꯤꯜꯅ ꯂꯪ ꯑꯗꯣ ꯀꯨꯌꯦꯠ ꯌꯦꯠꯁꯤꯟꯕ ꯂꯦꯞꯇꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯌꯦꯇꯨꯝꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯌꯥꯔꯒꯗꯤ ꯌꯦꯇꯨꯝ ꯑꯃꯇꯪ ꯈꯤꯇꯪ ꯊꯨꯅ ꯄꯨꯔꯛꯎ ꯂꯩꯇ꯭ꯔꯒꯅ ꯁꯣꯔꯤꯅ ꯊꯥꯡꯖꯧꯔ ꯑꯃ ꯄꯨꯔꯛꯎ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯉꯁꯤꯗꯤ ꯂꯨꯈꯣꯏ ꯁꯥ ꯁꯦꯝꯒꯨꯝ ꯁꯦꯝꯕ ꯇꯥꯔꯦ ꯉꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯂꯨꯈꯣꯏꯅ ꯑꯩ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩ ꯊꯥꯗꯣꯛꯎꯅꯦ
ai sor phule ai sidore talo koi kadar tawno sidore ba mana sidore le ro mana sidore khura sidle jare kadai o ye tumla zaina kon kara khang go asam na haram laga mai pa ki khuning thau lang angang ma yesan bagi maton thang ba saru aduna pom khat laga ngang sangang na muri leiri ba duda amai ba thalina pari tum maduna sak lamu thilak pada amuk toy ba somda lukhoi di haingam tongom draba khangam draba chaina khulama phanglabagum kan lauri mata maruta mai pa ki khuning thaudugi i ro musin muna biri thorakli maduda amai ba thalina tapna phi amana tei thokli araduga phi ado zer segai raga i tei ba saruk makai do phajna thupchal laga la matang puru u haiduna haikri khudak aduda numidang aduda la ama heluduna pirak labada la aduda sarai konduna hapchang khraga madu bo muk thupchal laga sai amana lengsinduna haibadi la ado kapthok tuna bagdang thami aduga yetum maduna musu la adu bu phawna ba lenglaga thamkhri madugi matungda amai ba thalina nangna ne leningu matam bhau ibungo mai pa ki masa asta leja horo ai ji chare hey asumna amai ba thalina mayo madu paiduna parap thoki baduta mai pak to makok to phara hairatuna sor sawno holamlaga tumina leikri nungon bidi amuk tu pa khapana loiri siraba jala haiduna masigi matung amai ba thanilna mahana hojik porok liba mai pak tagi lorok pa i yaurba phi mache chomsal liba lama kolato lewatinwa khara solaga arapa jaga amada langthoki maduto ikhang khnguduna matonda kana gumba ma soro chinchin kribado amai ba thalina tari bani mado mahana kukapi tek kapthok lungma makhudo phrang kanthok lamlaga mahaki makok te chilbo kwet do phrang kan duna imung dom da changli haibadi ma paki imung dom da matamadu da mayamna oja mai paksi tumil leikri thawai du phattaba thawai du thokrabadi leiba tabani leirak-tane amam mathengan khoi batam khade chaluki gano lukhoi gi sorat loira batung dagi di kisu do tarok laroi aduna sorat loidio phawbodi na koi amam tang chatpa tawgano ani hum punjalaga chatpiyu haujik pudi mai paksi kisu tarok laroi ta krai sakrai ngasai gi ising duna sida leijari aina kang khada thambani nakoi so hayeng mai khang amai bana solaga pirak ba ising natraga su ana layeng da sijinaba pot amata kang khada thamba phatte ko kang khada ngoina mangi sida pandi hainari bani pare ngasi de yamona sonbirage asumna ising da solaga mai pakta ising khara pithakli aduga tayanggi mana adu da luplaga thangkalakpada tarakliba masum sing aduna mai paki makok tagina makhong phawpa zoro nan thokpiri matam maduda mai pak to tamna gya lakle aduga mayam tilam libasine karigino matam maduda amai ba thalina nang sibungo lai wong nei adana turon parol lon badegi aina layeng ba lakli bani oja thanil haune ai khusi am naibo langki khibani loktho adana se loktho langki loktho adana se kari noi ki khus langki ramli basibo asiro sum yu tawri bajani ibema napuroi base hojiktine wakhal budi tare haibabu ma saina jaga amda leiruraga haujina jaga amda phagulak pasida ma khara masasi kangaunagani noina phajana explain tawroko aisu chalage tumba thing kinabani pungna kaya tarama jano oja pung ani makhai khara hele noe nganbaga ise mi gi yum changadaba ma leibani sangabagi pare ai amuk chana ba tawrage noi dakena nokina tawgada bu wardi tawrodana mayam do wa hengnui matam aduda nungon bina la machet amada ngamjaba khara haptuna thaninda piri matam aduda amai ba thalina yara na base tuna phabo oiragani ado nungairaktraga su aigonde dum hairu asumna hagi jogai tawonba thabak ama tawbada laithokhanba mingonda khara hena akiba pidaba kigadaba anaba sing kihandaba yamna layang bangamba thanil satkhri madugi matung mai paksu gya laklabanina mayam do mahai loina mahanakhi asumna tawduna numidang adu mahaukhri mathangi ayukta lekai ga hal sing laktuna mai pakta kari kamdawri bono haina wari sari matam maduda mai pakna mahanga thingrak pasing loina maktami matam maduda mayamna
ꯀꯔꯥꯏꯗꯒꯤ ꯃꯩꯅꯣ ꯍꯥꯏꯗꯨꯗꯤ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯑꯌꯨꯛ ꯄꯣꯂꯣꯏꯈ꯭ꯔꯕꯅꯤꯅꯦ ꯅꯪꯕꯨ ꯃꯗꯨ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ ꯀꯔꯤ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯀꯔꯥꯏ ꯅꯪꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯡꯗꯨꯅ ꯀꯔꯥꯏ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯑꯃꯠꯇ ꯄꯥꯏꯔꯝꯗ꯭ꯔꯦꯗ ꯍꯥꯏ ꯑꯗꯨꯕꯨꯅꯤ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨꯅꯦ ꯃꯩꯅꯣꯅ ꯅꯪꯕꯨꯗꯤ ꯀꯟꯕꯤꯔꯛꯄꯅꯦ ꯍꯥꯏꯔꯤ ꯃꯥꯏꯕꯅ ꯂꯨꯈꯣꯏꯗꯅ ꯅꯪꯕꯨ ꯄꯨꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯅꯦ ꯍꯥꯏꯔꯤ ꯐꯔꯦ ꯍꯧꯖꯤꯛ ꯅꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯔꯗꯅ ꯁꯤꯗꯩꯗꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯑꯃ ꯃꯊꯦꯡꯗ ꯆꯠꯀꯅꯨꯀꯣ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯂꯕꯗ ꯃꯩꯄꯥꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯩꯄꯥꯛꯇꯣ ꯊꯕꯛ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯌꯥꯝꯅ ꯆꯠꯅꯔꯤꯉꯩꯗ ꯑꯣꯏꯅ ꯊꯕꯛꯇꯣ ꯉꯟꯇꯥ ꯍꯜꯂꯛꯈꯤ ꯃꯩꯄꯥꯛꯀꯤ ꯄꯥꯎ ꯑꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯈꯪꯂꯕꯅ ꯇꯥꯔꯕꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯦ ꯈꯪꯂꯕꯗꯨꯗ ꯃꯥꯅ ꯉꯟꯅ ꯍꯟꯈꯤꯕꯗꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯗꯤ ꯃꯁꯤꯃ ꯇꯧꯗꯨꯅ ꯃꯩꯄꯥꯛꯇꯣ ꯑꯃ ꯃꯊꯦꯡꯗ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯧꯁꯥꯒꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯉꯣꯟꯕꯤꯒ ꯅꯣꯛꯈꯤꯗꯨꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ